ꯑꯝꯇ ꯉꯥꯏꯈꯣ ꯀꯔꯤꯅꯣ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯤꯉꯩꯗ ꯌꯦꯠꯂꯤꯁꯤꯅ ꯅꯪꯅꯃꯣ ꯑꯁ ꯅꯤꯡꯊꯝꯊꯥꯒꯤ ꯁꯦꯠꯅꯤꯡꯉꯥꯏ ꯗ꯭ꯔꯦꯁ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯁꯦꯀꯦꯟ ꯍꯦꯟ ꯈꯤꯇꯪ ꯌꯦꯡꯉꯨꯁꯤ ꯀꯩꯅꯣ ꯐꯣꯇꯣ ꯑꯣꯏ ꯂꯩꯔꯦ ꯍꯥꯏꯕ ꯁꯤꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯆꯠꯂꯛꯑꯣ ꯅꯪ ꯄꯩꯁꯥ ꯀꯌꯥ ꯌꯥꯎꯔꯛꯀꯦꯅ ꯄꯩꯁꯥꯒꯤ ꯋꯥꯕꯨ ꯀꯩꯝ ꯈꯜꯂꯨꯅꯨ ꯇꯣꯃꯥꯗꯩ ꯀꯣꯛ ꯈꯦꯠꯂ ꯂꯣꯏꯔꯦ ꯑꯁ ꯂꯥꯛꯑꯣ ꯑꯩ ꯇꯧꯊꯒꯦ ꯂꯥꯛꯑꯣ ꯑꯗꯩ ꯁꯤ ꯌꯦꯡꯉꯣ ꯇꯨ ꯀꯗꯥꯏꯅꯣ ꯑꯁꯣꯝꯗ ꯇꯣꯃꯥꯜ ꯑꯗꯨ ꯊꯅꯝꯃꯣ ꯉꯥꯏꯈꯣꯅꯦ ꯇꯣꯃꯥ ꯁꯤꯁꯤ ꯌꯦꯡꯉꯣ ꯂꯥꯛꯑꯣ ꯑꯣ ꯂꯥꯛꯀꯦ ꯅꯪꯅ ꯄꯥꯝꯃꯤꯕ ꯀꯣꯠꯇꯨꯗꯤ ꯁꯤꯗ ꯂꯩꯔꯦꯅꯦ ꯂꯧꯊꯣꯛꯑ ꯌꯦꯡꯉꯣ ꯂꯧꯊꯣꯛꯑꯒ ꯁꯦ ꯂꯧꯊꯣꯛꯑꯣꯁꯦ ꯁꯤ ꯌꯥꯒꯗ꯭ꯔꯣ ꯍꯦꯡꯒꯔꯗꯣ ꯂꯧꯊꯣꯛꯑ ꯌꯦꯡꯉꯨꯅꯦ ꯁꯤ ꯄꯤꯔꯣꯁꯦ ꯂꯤꯁꯜꯂ ꯌꯦꯡꯉꯨꯁꯦ ꯂꯤꯁꯜꯂꯣ ꯍꯥꯏꯔꯣ ꯂꯤꯁꯜꯂꯒ ꯌꯦꯡꯉ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯃꯅꯤꯡꯗ ꯃꯔꯤꯒꯁꯨ ꯌꯥꯝ ꯌꯥꯎꯔꯤꯅꯦ ꯁꯦꯁ ꯌꯥꯔꯦ ꯌꯥꯕ꯭ꯔꯥ ꯌꯥꯏ ꯂꯧꯔꯁꯦ ꯌꯥꯏꯀꯣ ꯌꯥꯔꯦ ꯒꯨꯗꯥꯝꯒꯗꯣ ꯌꯥꯝ ꯐꯖꯔꯦ ꯃꯅꯤꯡꯗꯤ ꯑꯃꯨꯛ ꯌꯦꯡꯉꯨꯅꯦ ꯁꯤ ꯂꯧꯔꯁꯦ ꯃꯃꯟꯗꯣ ꯑꯝꯇ ꯍꯪꯉꯣ ꯁꯤ ꯂꯧꯔꯁꯤꯔꯣ ꯑꯗꯣ ꯃꯃꯟꯗꯤ ꯑꯩ ꯉꯥꯡꯅꯒꯦꯀꯣ ꯅꯣꯏ ꯍꯩꯔꯣꯏꯕ ꯅꯪ ꯉꯥꯡꯅꯒꯦ ꯍꯥꯏꯔꯣ ꯑꯩ ꯉꯥꯡꯅꯒꯦꯁꯦ ꯌꯥꯏ ꯅꯪ ꯊꯣꯛ ꯇꯧꯔꯣ ꯏꯆꯥꯅꯦꯅ ꯁꯤꯇꯤꯖꯟ ꯉꯥꯛꯇ ꯄꯣꯛꯇꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯀꯅꯤ ꯈꯪꯗꯦꯅꯦ ꯁꯦ ꯃꯄꯥ ꯑꯩꯈꯣꯏꯅ ꯅꯣꯡꯉꯥꯟꯕꯒ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯗꯅ ꯊꯕꯛ ꯑꯝꯇ ꯆꯠꯊꯣꯛꯀꯦ ꯍꯥꯏꯗꯅ ꯇꯧꯕꯅꯦ ꯑꯗꯨꯕꯨ ꯏꯆꯥꯏꯗꯅ ꯂꯩꯔꯝꯃꯦꯕꯁꯦ ꯆꯠꯊꯣꯛꯑꯝꯗꯥꯏꯁꯤꯗ ꯁꯨꯡꯆꯤꯠ ꯑꯃꯨꯛ ꯄꯥꯏꯔꯦꯅꯦ ꯁꯦ ꯃꯁꯤꯃꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯊꯣꯛꯑꯝꯗꯦꯅꯦ ꯁꯦ ꯅꯝꯊꯤꯍꯦ ꯁ꯭ꯋꯥꯏꯗ ꯍꯦꯛ ꯊꯝꯕ ꯍꯥꯏꯗꯨꯅꯤ ꯅꯠꯇ꯭ꯔꯗꯤ ꯊꯣꯡꯒꯥꯟꯐꯥꯎ ꯄꯨꯊꯣꯔꯛꯑꯣꯅ ꯑꯃꯨꯛ ꯂꯥꯎꯔꯛꯑꯅꯤ ꯁꯤ ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯇꯞ ꯂꯩꯔꯝꯃꯤ ꯆꯞ ꯆꯥꯔꯦ ꯃꯃꯟꯗꯣ ꯑꯩꯅ ꯉꯥꯡꯅꯕꯩ ꯅꯠꯇ꯭ꯔꯣ ꯅꯪꯅꯒ ꯉꯥꯡꯅꯕ ꯑꯣꯏꯔꯝꯃꯗꯤ ꯁꯦꯠꯈ꯭ꯔꯗꯕꯅꯦ ꯏꯁ ꯑꯗꯨꯅꯕꯨ ꯅꯣꯏ ꯍꯧ ꯂꯥꯏ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯌꯥꯏꯁ꯭ꯀꯨꯜ ꯃꯆꯥꯁꯤꯡꯁꯦ ꯁꯦꯀꯦꯟ ꯍꯦꯟꯗ ꯂꯣꯏ ꯉꯥꯎꯋꯦꯅ ꯋꯥ ꯂꯥꯎꯅꯈ꯭ꯔꯅꯤ ꯁꯦꯀꯦꯟ ꯍꯦꯟꯗ ꯇꯧ ꯂꯩ ꯏꯕꯦꯝꯃ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯦꯀꯦꯟ ꯍꯦꯟ ꯉꯥꯛꯇꯅꯦ ꯁꯦꯠꯅꯩꯁꯦ ꯀꯩꯅꯣ ꯗꯁꯕꯤꯟ ꯁꯣꯝ ꯂꯩꯔꯦ ꯌꯥꯏꯁ꯭ꯀꯨꯜꯁꯦ ꯈꯔ ꯅꯥꯜꯍꯟꯁꯦ ꯀꯩꯗꯧꯔꯒꯦ ꯅꯥꯜꯍꯜꯂꯁꯤ ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯇꯣꯃꯥ ꯅꯠꯇ꯭ꯔꯥ ꯀꯩꯅꯣ ꯃꯥꯅ ꯑꯩꯒꯤ ꯗꯁꯕꯤꯟꯗ ꯍꯥꯞꯆꯤꯜꯂꯝꯃꯤꯗꯣ ꯑꯩ ꯇꯣꯃꯥꯜ ꯂꯥꯛꯈꯣ ꯅꯪ ꯌꯥꯝ ꯊꯨꯅ ꯑꯝꯇ ꯂꯥꯛꯈꯣ ꯀꯩꯅꯣ ꯁꯤ ꯍꯟꯁꯤꯅ ꯑꯃꯨꯛ ꯀꯧꯔꯛꯏꯁꯤꯅ ꯆꯪꯉ ꯈꯪꯒꯅꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯔꯤ ꯀꯥꯔꯟꯃꯨꯛ ꯇꯥꯔꯛꯇꯣꯏꯖꯥꯅꯣ ꯃꯥꯏꯁꯤꯕꯣ ꯇꯣꯃꯥꯜ ꯅꯪ ꯂꯥꯛꯈꯣ ꯂꯥꯛ ꯇꯣꯃꯥꯜ ꯂꯥꯛ ꯄꯥꯕꯨꯡ ꯀꯩꯗꯧꯔꯒꯦ ꯄꯥꯕꯨꯡ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯨꯅꯦꯍꯦ ꯃꯤꯅ ꯎꯔꯒ ꯑꯩꯁꯦ ꯌꯥꯝꯅ ꯍꯅꯨ ꯍꯟꯊꯤ ꯃꯥꯜꯂꯣꯏꯗ꯭ꯔꯣ ꯍꯥ ꯅꯪꯅ ꯁꯤꯗ ꯍꯥꯞꯆꯤꯜꯂꯝꯃꯤꯁꯦ ꯀꯩꯅꯣ ꯄꯥꯕꯨꯡ ꯑꯦꯄꯤꯅꯦ ꯅꯪ ꯀꯔꯤ ꯃꯅꯨꯡꯒꯤꯅꯣ ꯅꯪꯅ ꯏꯄꯤ ꯃꯀꯨ ꯍꯥꯞꯆꯤꯜꯂꯤꯁꯦ ꯄꯥꯕꯨꯡ ꯂꯩꯀꯥꯏꯁꯤ ꯈꯤꯇꯪ ꯅꯥꯜꯍꯟꯁꯦꯅ ꯁꯨꯝ ꯄꯥꯕꯨꯡ ꯗꯁꯕꯤꯟꯗ ꯍꯥꯞꯄꯅꯦ ꯄꯥꯕꯨꯡ ꯁꯤꯕꯨ ꯀꯩ ꯀꯥꯔꯒꯦ ꯄꯥꯕꯨꯡ ꯂꯩꯀꯥꯏꯁꯤ ꯅꯥꯜꯍꯟꯁꯤ ꯀꯥꯏꯅ ꯅꯪ ꯂꯩꯀꯥꯏꯁꯤ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯍꯥ ꯅꯪ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪ ꯀ꯭ꯂꯕ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯌꯥꯏꯁ꯭ꯀꯨꯜꯁꯤꯒꯤ ꯅꯪ ꯀꯔꯤ ꯄꯥꯏꯔꯤꯒꯦꯕ ꯄꯥꯕꯨꯡ ꯂꯩꯀꯥꯏ ꯃꯨꯠꯄꯗꯨ ꯅꯨꯡꯉꯥꯏꯇꯦꯅ ꯗꯁꯕꯤꯟꯗ ꯍꯥꯞꯄꯅꯦ ꯁꯤꯕꯨ ꯀꯩ ꯀꯥꯔꯒꯦꯕ ꯑꯗꯨꯗꯤ ꯂꯩꯀꯥꯏ ꯃꯌꯥꯝꯁꯤꯒꯤ ꯌꯥꯏꯁ꯭ꯀꯨꯜꯁꯤꯒꯤ ꯃꯌꯥꯝꯁꯤꯒꯤ ꯈꯣꯝꯔꯒ ꯑꯩꯒꯤ ꯗꯁꯕꯤꯟꯁꯤꯗ ꯍꯥꯞꯄꯣꯗꯅ ꯑꯁ ꯕꯦꯔꯥꯒꯤ ꯍꯟꯅꯤ ꯄꯥꯕꯨꯡ ꯍꯥꯏꯒꯗ꯭ꯔꯥ ꯀꯀꯥ ꯍꯥꯏꯒꯗ꯭ꯔꯥ ꯆꯦꯜꯂꯣꯍꯦ ꯇꯣꯃꯥꯜ ꯑꯩ ꯆꯦꯜꯂꯦ ꯑꯩ ꯇꯣꯃꯥꯜ ꯂꯥꯛꯈꯣ ꯅꯌꯨꯝ ꯈꯪꯉꯤꯀꯣ ꯇꯣꯃꯥꯜ ꯌꯥꯃꯨꯡ ꯇꯣꯃꯥꯜ ꯄꯥꯟꯗꯣꯡ ꯎꯗ ꯀꯨꯏꯔꯦꯗ ꯄꯥꯕꯨꯡꯕꯨ ꯂꯩꯈꯤꯕ꯭ꯔꯣ ꯄꯥꯕꯨꯡꯗꯤ ꯂꯩꯇꯦꯅꯦ ꯀꯩ ꯂꯩꯔꯒꯦ ꯄꯥꯕꯨꯡꯒꯤ ꯁꯣꯔꯥꯠ ꯕꯥꯇꯣꯟ ꯑꯝꯇ ꯊꯝꯃꯝꯒꯦ ꯇꯧꯕꯅꯦ ꯑꯣ ꯑꯁꯤ ꯂꯥꯏꯁꯪꯁꯤꯗ ꯊꯝꯃꯝꯃꯨꯅꯦ ꯑꯁꯤ ꯂꯥꯏꯁꯪꯁꯤꯗ ꯁ꯭ꯋꯥꯏ ꯊꯝꯃꯦꯀꯣ ꯑꯣ ꯑꯗꯨ ꯊꯝꯃꯣ ꯅꯨꯡꯁꯤꯠ ꯌꯥꯝ ꯁꯤꯠꯂꯤꯁꯤꯗꯤ ꯄꯥꯏꯊꯣꯛꯀꯦꯒ ꯇꯧꯏꯅꯦ ꯃꯁꯥ ꯌꯥꯝ ꯅꯥꯟꯕꯩ ꯃꯑꯣꯡꯅꯤꯅꯦ ꯐꯤꯒ ꯁꯨꯗ ꯂꯩꯔꯝꯃꯤꯀꯣ ꯑꯣ ꯇꯣꯝꯕꯤ ꯑꯅꯤꯗꯨꯒ ꯄꯥꯛꯊꯕꯤ ꯁꯣꯔꯣꯝꯗꯒꯤ ꯈꯔ ꯈꯣꯡꯀꯠꯂꯨꯕꯅꯦ ꯀꯔꯝ ꯀꯥꯟꯗ ꯉꯁꯥꯏꯅꯤ ꯀꯩꯅꯣ ꯑꯗꯣ ꯑꯩ ꯍꯧꯔꯝꯕ ꯀꯩꯗꯧꯒꯦ ꯁꯤꯕꯣ ꯅꯪ ꯍꯧꯔꯝꯕꯅꯦ ꯅꯪ ꯂꯩꯁꯨ ꯂꯩꯇꯅ ꯅꯪ ꯕꯥꯇꯣꯟ ꯇꯧ ꯀꯣꯏꯆꯠ ꯆꯠꯂꯦꯒ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯑꯩ ꯕꯥꯇꯣꯟ ꯇꯧ ꯆꯠꯂꯤꯅꯦ ꯑꯗꯣ ꯃꯊꯪ ꯆꯠꯄꯗꯗꯤ ꯑꯩ ꯍꯧꯔꯝꯃꯨꯀꯣ ꯍꯧꯔꯝꯒꯦ ꯅꯪ ꯕꯥꯇꯣꯟꯗꯣ ꯀꯌꯥꯇ ꯉꯥꯏꯔꯒꯦ 10 ꯃꯨꯛꯇ ꯉꯥꯏꯔꯦꯗ 10 ꯕꯥꯇꯣꯟ ꯑꯃꯗ ꯀꯌꯥꯅꯣ ꯍꯥꯏꯁꯦ
Manga katani yam deda. lupa manga adudi 5 into 10 lupa yang hemung tengah ini lo ngatang pamun sih lo ai piru ju pirage Tomal! ama jung la ma le ne Penau je udah gue ne. penau koi torage Khoi marupto, ngasi taba, adomta minauji haiba. ngam je adum chaluro noi maru marang kai haina de cho Kaya na khoi duba. Lapoi ke chamnok jatra. As, lafoi ka ne, chapminabudi haiba ko. Khoi se sak phajabani ne, nupa mayamna koitan da nai haiba, adu namta chapminauji haiba. ngam je noi dum chaluro kainu Ado yamung to ma moi mo chang si phangde na lawdo chapmina ro jikeno khar khe tok seba. sing bai ro hai ji Hoi. hoi fare ne chaluro ji ne dubudi adu nang kong budi soidi soini ko Hoi ba, kong duina haiba, ado dress lo siluro, chatlaje. yaro he kai dei no sai sing am ta sadri fi su loi da ngai ri kainu Yamung to ma chak te khoi loyam giro e ngai sai de baton tok chatli ne. hoi ne khoi chak pudi loi re ibani chamin loi re kai dorage dubudi Sak to, nabain sa thomo, duga ne, dress to hongdo mo. Ai lafoi do pura lage. Ko, hoi chalo chalo chale chale. la foi noi maru fori ngasi di kai kai no khra tawro kai no Kaino ambo power di bo sungjoi choi dan power da bne. nang loi khang bai mong ni ne Khangi kaino. Yare si Tomal, kam khalu nu se. Phau phau de ne, yela nganu ro kong bai se, masan tabne. Hoine. ado noi maru to kuidi kuira dai ne sung fau di Hoi, kuibudi kuire. Mi manga khata ngairabani. Ibani am leire aduga moi hum ama. Ngasi hek phaudraba masamla marura ma kokthola adamne. koktho daw pat le noi yadre bo ado noi maru mafam mu gadai danu Tu, asida leirishine. Adu haibe changor silao. as le haurage khoi sai sum ne maje talle bo noi maru mafam gi ne sarang na bo haina de ba noi cha thoro Ho phare, adudi noi ani leiramo. hoi ado age dukan ji da ne khoi sai le mage Ho phare dudi, akhoi ani changu khige ko. Khoi mu chong ki ko. hoi changor si le mage as tombi ani nen toi jina ba maru paisa lok chapadu bu moi matum chalo ju ya du ai chom haulei Yare kaino amung to ma nang ge nang thaba dom chapmina dudi. Ngasi moi thabak chapmina ba ka sukai de kaino. hoi ne du de sak khoja wai ga samina ning toi ne du budi Yambung to mal jidi ba. natte da marup to yaw no hai ba natte da moju le sha bi ni na ko moi on podcast do langjan jai ne ba natra Mane. adu budi to je janu da Thorak tiene moi duju. Kedau le jano. adu ne ai je hojik bu tholak te kidau le jan moi ji bo ade ji ang law ne faja draw na peshi de Kamak tori ma de khoshi da. kamok sunu kaino lo sai le ji lo kamok budu ni kaino khone pa mi je som da lep ke na he asinu pi je na 110% koi de yadre Mi lai bra. leye Recharge yaugadra. yawe Recharge samta kapchage tawbane. research hapa changi mali ni yaw ne kaya gino 199 gi Airtel gi do. kadai jano sinu pi ji bo Yambung to mal. Ai sinu piju gum tore. kadai de nom ta ning jang au dana Ningjang e. Keng waro nu. Ai ningjang e. ning jang e Hoi. kole ne Yenge ne. Tomal,
ꯃꯣꯏꯁꯨ ꯊꯣꯛꯂꯛꯑꯦ ꯀꯩꯅꯣ ꯃꯣꯏ ꯅꯣꯏꯁꯤꯅ ꯑꯩꯈꯣꯏ ꯃꯔꯨꯞ ꯐꯥꯎꯋꯦ ꯀꯥꯏꯅ ꯈꯦꯠꯇꯨꯖꯥꯠꯂꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯅꯕꯥꯅꯤ ꯃꯔꯨꯞ ꯐꯥꯎꯔꯛꯇ꯭ꯔꯕꯣ ꯃꯔꯨꯞꯄꯨꯗꯤ ꯐꯥꯎꯔꯛꯑꯦꯅꯦ ꯉꯥꯏꯈꯣꯅꯦ ꯃꯔꯨꯞꯁꯦ ꯇꯣꯛꯈꯣꯕ ꯀꯩꯒꯤꯅꯣ ꯅꯕꯥꯅꯤꯅ ꯑꯗꯥꯝ ꯍꯔꯥꯎꯔ ꯂꯩꯔꯝꯃꯤꯁꯦ ꯇꯩ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯁꯥꯏꯗꯣ ꯂꯥꯛꯑꯝꯕꯩ ꯋꯥꯅꯤꯗ ꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯌꯥꯝꯨꯛ ꯇꯣꯃꯥ ꯃꯥꯗꯤꯅꯦ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯃ ꯇꯧꯕ ꯌꯥꯗꯕꯅꯦ ꯑꯩꯒꯤ ꯁꯥꯏꯅꯤ ꯑꯗꯨꯝ ꯇꯧ ꯂꯩꯕꯅꯦ ꯑꯗꯨꯅꯦꯕ ꯍꯧꯖꯤꯛꯇ ꯊꯦꯡꯅꯕ ꯅꯨꯄꯤꯗꯨꯕꯨ ꯌꯥꯝꯨꯛ ꯇꯣꯃꯥꯅ ꯃꯥꯏ ꯁꯥꯏꯅꯤ ꯀꯣꯛꯄꯨ ꯉꯥꯎꯔꯦ ꯑꯩꯗꯤ ꯑꯁ ꯉꯥꯏꯈꯣꯗ ꯃꯤꯅ ꯇꯥꯔꯒꯕ ꯑꯋꯣꯏꯕ ꯑꯣꯏꯅ ꯈꯟꯈꯤꯅꯤ ꯌꯥꯔꯦꯁꯦ ꯁꯥꯏ ꯁꯥꯔꯪꯀꯗꯣ ꯑꯝꯇ ꯇꯣꯛꯈꯣ ꯆꯥꯅꯕꯗꯣ ꯍꯥꯟꯅ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯄꯨꯛꯇꯣ ꯌꯥꯎꯗ꯭ꯔꯗꯤꯅꯦ ꯁꯥꯏꯒ ꯑꯝꯇ ꯀꯥꯟꯅꯗꯕꯅꯤꯀꯣ ꯍꯣꯏꯃꯦ ꯆꯥꯁꯦꯃꯦ ꯌꯥꯏꯃꯦ ꯑꯗꯣ ꯑꯗꯨ ꯅꯨꯄꯤꯗꯣ ꯑꯩꯅ 110% ꯀꯣꯏꯗ꯭ꯔꯣꯝ ꯀꯣꯏꯅꯤ ꯑꯗꯣ ꯄꯥꯟꯗꯣꯝ ꯅꯪ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯃꯌꯨꯝ ꯈꯪꯉꯦ ꯍꯥꯏꯗꯥꯏꯅꯦ ꯈꯪꯉꯦ ꯌꯥꯝꯨꯛ ꯇꯣꯃꯥ ꯌꯥꯔꯦ ꯅꯣꯏꯕꯥꯅꯤꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧ ꯂꯩꯍꯧꯔꯣ ꯑꯩꯈꯣꯏꯅꯤ ꯆꯠꯂꯒꯦ ꯂꯩꯍꯧꯔꯣ ꯑꯩꯈꯣꯏ ꯆꯠꯂꯦ ꯉꯥꯏꯈꯣꯅꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯀꯔꯤꯅꯣ ꯆꯠꯂꯝꯗꯥꯏꯗ ꯍꯨꯟꯇꯣꯛꯑꯝꯃꯒꯦ ꯍꯥꯏꯔꯣ ꯉꯥꯏꯈꯣ ꯃꯣꯏ ꯌꯨꯝꯗ ꯁꯤ ꯊꯣꯡ ꯂꯥꯟꯊꯣꯛꯑꯒꯅꯦ ꯍꯥꯏꯗꯥꯏꯅꯦ ꯃꯥꯅꯦ ꯌꯥꯝꯨꯛ ꯇꯣꯃꯥ ꯁꯤ ꯈꯣꯡꯁꯤꯗ ꯂꯦꯞꯄꯨꯔꯁꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯂꯣ ꯁꯤ ꯂꯦꯞꯁꯣꯜꯁꯤ ꯂꯣ ꯄꯥꯟꯗꯣꯝ ꯃꯣꯏ ꯌꯨꯝꯗꯣ ꯅꯪ ꯆꯪꯉꯨꯏꯗꯣ ꯁꯣꯏꯗ꯭ꯔꯦꯀꯣ ꯆꯨꯝꯃꯝꯅꯦ ꯌꯥꯝꯨꯛ ꯇꯣꯃꯥ ꯑꯁ ꯑꯃꯨꯛ ꯁꯣꯏꯅ ꯂꯩꯔꯝꯃꯗꯤꯕ ꯐꯔꯛ ꯇꯥꯅꯤꯍꯦ ꯅꯪꯗꯤ ꯃꯣꯏ ꯌꯨꯝꯁꯦ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯇꯣ ꯑꯁꯤꯒꯤ ꯊꯣꯡꯁꯦ ꯂꯥꯜꯂꯒ ꯇꯣ ꯑꯁꯤꯒꯤ ꯂꯦꯛꯁꯤꯗ ꯅꯍꯥꯟ ꯑꯩꯅ ꯕꯥꯇꯣꯟ ꯇꯧ ꯆꯠꯄꯗ ꯃꯥ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯈꯪꯍꯧꯕꯅꯤꯗ ꯑꯁ ꯒꯨꯗ ꯑꯗꯨꯗꯤ ꯅꯪ ꯃꯣꯏ ꯌꯨꯝꯅꯥꯛꯇꯤ ꯁꯣꯏ ꯈꯪꯒꯅꯤ ꯕꯥꯇꯣꯟ ꯇꯧ ꯆꯪꯉꯨꯕꯅꯤꯅ ꯀꯩꯕ ꯃꯣꯏ ꯌꯨꯝꯅꯥꯛꯇꯣ ꯃꯣꯏ ꯌꯨꯝꯅꯥꯛꯇꯨ ꯂꯥꯏꯁ꯭ꯔꯝ ꯑꯣꯏꯕꯅꯦ ꯂꯥꯏꯁ꯭ꯔꯝ ꯑꯗꯨꯗꯤ ꯇꯣꯃꯥ ꯑꯩꯈꯣꯏꯒꯤꯅ ꯑꯥꯔꯀꯦ ꯃꯣꯏꯒꯤꯅ ꯂꯥꯏꯁ꯭ꯔꯝ ꯑꯗꯨꯗꯤ ꯌꯥꯝ ꯊꯤ ꯆꯥꯅꯕꯩ ꯋꯥꯅꯤꯅꯦ ꯊꯤ ꯆꯥꯅꯔꯦ ꯑꯗꯨꯗꯤ 110% ꯆꯥꯅꯔꯦ ꯏꯕꯥꯅꯤꯁꯦ ꯇꯣꯃꯥ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯂꯥꯏꯇꯨ ꯑꯥꯗ ꯂꯩꯔꯦꯅꯦ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅꯤ ꯃꯁꯤ ꯅꯨꯄꯥꯁꯦ ꯃꯥꯗꯤ ꯑꯩꯈꯣꯏꯔꯣꯝꯗꯕꯨ ꯂꯥꯛꯑꯦ ꯀꯩ ꯍꯥꯏꯗꯨꯖꯥꯠꯅꯣ ꯂꯥꯛꯁꯨꯅꯨ ꯀꯩꯅꯣ ꯃꯥ ꯊꯣꯛꯂꯛꯄ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯉꯁꯥꯏ ꯉꯥꯏꯁꯤꯕꯣ ꯀꯩ ꯋꯥꯔꯤꯅꯣꯕ ꯑꯩꯈꯣꯏ ꯁꯥꯗꯣꯏꯁꯤꯕꯣ ꯋꯥꯔꯤꯕꯨ ꯀꯩꯅꯣ ꯃꯥꯅ ꯑꯃꯨꯛ ꯍꯪꯅꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯨꯝꯅꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯉꯥꯡꯅꯤ ꯃꯥꯅ ꯑꯃꯨꯛ ꯇꯥꯅꯤ ꯁꯤ ꯃꯉꯥꯏꯔꯦ ꯀꯩꯅꯣ ꯂꯥꯛꯑꯣ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ ꯃꯤꯁ ꯀꯩꯅꯣꯝꯇ ꯃꯤꯁ ꯀꯅꯥꯅꯣ ꯅꯣꯏꯕꯣ ꯀꯗꯥꯏꯗꯒꯤ ꯅꯥꯟꯊꯣꯔꯛꯏꯅꯣ ꯀꯩ ꯋꯥꯇꯥꯅꯣ ꯍꯦ ꯑꯩ ꯇꯣꯃꯥꯜ ꯌꯥꯏꯁ꯭ꯀꯨꯜ ꯆꯤꯡꯉꯥꯡꯈꯝ ꯂꯩꯔꯛꯇꯒꯤꯅꯦ ꯑꯩꯈꯣꯏꯁꯨ ꯌꯥꯏꯁ꯭ꯀꯨꯜꯗꯒꯤꯅꯦ ꯅꯣꯏꯒꯤꯁꯦ ꯉꯁꯥꯏꯗꯒꯤ ꯌꯦꯡꯕꯅꯦ ꯅꯣꯏ ꯑꯍꯨꯝꯒꯤꯁꯤꯕꯨ ꯑꯩ ꯂꯨꯝ ꯂꯥꯛꯏꯕ ꯀꯥꯏꯗꯨꯔꯥ ꯑꯧ ꯍꯥꯏꯇꯥꯔꯦ ꯑꯧ ꯀꯥꯏꯅ ꯀꯌꯥꯝ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯁꯤꯗ ꯀꯩꯁꯨ ꯏꯀꯥꯏꯅꯤꯡꯉꯥই ꯂꯩꯇꯦꯗ ꯅꯠꯇ꯭ꯔꯣ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯂꯨꯝꯕꯕꯨ ꯍꯣꯏ ꯏꯀꯥꯏꯔꯣꯏ ꯅꯣꯏꯅ ꯑꯩ ꯂꯨꯝ ꯂꯥꯛꯏꯁꯤꯕꯨ ꯅꯣꯏ ꯑꯩ ꯃꯔꯝꯗ ꯀꯩꯀꯩ ꯈꯪꯉꯒꯦ ꯅꯪꯒꯤ ꯃꯔꯝꯗꯕꯨꯗꯤ ꯈꯪꯕ ꯅꯠꯇꯕ ꯑꯩꯈꯣꯏ ꯇꯣꯃꯥꯅ ꯅꯍꯥꯟ ꯊꯦꯡꯅꯈꯤꯕꯗ ꯁꯨꯝ ꯇꯤꯟꯅꯁꯦꯅ ꯂꯥꯛꯄꯅꯦ ꯍꯣꯏ ꯈꯪꯅꯕ ꯇꯤꯟꯅꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯗ ꯀꯩꯗꯧꯔꯒꯦ ꯑꯗꯨꯗ ꯑꯩꯁꯦ ꯍꯥꯟꯅ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯂꯨꯔꯕꯗꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯨꯄꯥ ꯑꯝꯗ ꯆꯦꯜꯂꯨꯔꯦꯕ ꯑꯧ ꯑꯩꯁꯦ ꯍꯥꯟꯅ ꯆꯦꯜꯂꯨꯔꯦ ꯃꯁꯤꯗ ꯅꯪꯅ ꯌꯥꯅꯤꯡꯗꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯎ ꯑꯁ ꯑꯩ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯣꯛꯀ ꯂꯣꯏ ꯆꯥꯛꯇꯣꯔꯦꯗ ꯃꯊꯥ ꯌꯥꯝ ꯁꯥꯔꯨꯒꯤꯅꯨꯗ ꯍꯧꯖꯤꯛ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ ꯅꯠꯇꯦ ꯐꯖꯅ ꯃꯨꯟꯅ ꯈꯜꯂꯀꯥꯟꯗꯅꯦ ꯍꯥꯏꯔꯛꯑꯣ ꯑꯁ ꯑꯗꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯕꯥꯏ ꯕꯥꯏ ꯑꯁ ꯑꯩꯗ ꯁꯤꯅꯤꯡꯉꯦ ꯑꯗꯨꯗ ꯑꯩꯁꯦ ꯍꯥꯟꯅ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯂꯨꯔꯕꯗꯣ ꯃꯁꯤꯗꯤ 110% ꯕꯤꯠ ꯁꯨꯝ ꯌꯥꯎꯁꯜꯂꯛꯇ꯭ꯔꯦꯗ ꯀꯩꯅꯣ ꯑꯩ ꯗꯥꯎꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯏꯁꯤꯕꯣ 2021ꯁꯤꯅ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯃꯥꯡ ꯆꯍꯤꯒ ꯆꯞ ꯃꯥꯟꯅꯔꯦꯕ ꯑꯁ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯜꯂꯨꯒꯤꯅꯨꯗ ꯌꯥꯝꯨꯛ ꯇꯣꯃꯥ ꯀꯅꯥ ꯈꯪꯕꯅꯣ ꯅꯨꯄꯤꯗꯣ ꯆꯦꯜꯂꯝꯗꯕꯁꯨ ꯌꯥꯔꯤꯗ ꯌꯥꯔꯦꯁꯤ ꯇꯣꯃꯥꯟ ꯑꯩꯅꯅꯦ ꯅꯨꯄꯤꯗꯨꯒꯤꯅꯦ ꯃꯔꯤ ꯃꯈꯣꯡ ꯊꯤꯖꯤꯟꯅꯕ ꯃꯤ ꯑꯃ ꯊꯥꯗꯣꯛꯈ꯭ꯔꯕꯅꯦ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯅꯣꯏꯅ ꯑꯃꯨꯛ ꯀꯅꯥ ꯊꯥꯗꯣꯛꯎꯔꯒꯦ ꯑꯁ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯁꯤꯀꯤꯗꯨꯅꯤꯕ ꯑꯣ
ꯁꯤꯡꯖꯃꯩ ꯃꯆꯥꯔ ꯀꯋꯥ ꯃꯆꯥꯔ ꯈꯪꯗꯕꯗꯨꯗ ꯅꯣꯏꯅ ꯑꯃꯨꯛ ꯁꯤꯟꯅꯁꯜꯂꯕ ꯐꯖꯗꯣꯔꯤꯅꯦ ꯇꯧꯏꯁꯤꯗꯤ ꯃꯉꯣꯟꯗ ꯅꯠꯇꯗꯤ ꯀꯅꯥꯗ ꯍꯥꯏꯗꯣꯏꯅꯣ ꯃꯥ ꯅꯠꯇꯅ ꯑꯇꯩ ꯀꯅꯥꯝ ꯊꯤꯒꯠꯄꯤꯌꯨ ꯌꯥꯗꯦ ꯃꯥꯗꯤ ꯅꯨꯄꯤ ꯆꯦꯟꯕꯇ ꯅꯠꯇꯅ ꯅꯨꯄꯤ ꯃꯁꯦꯟ ꯀꯣꯏꯅꯕꯁꯨ ꯂꯣꯏ ꯊꯤꯒꯠꯂꯦ ꯍꯥꯏꯕꯅꯦ ꯑꯁ ꯇꯧꯅꯤ ꯃꯥ ꯅꯠꯇꯅ ꯀꯅꯥ ꯇꯧꯗꯣꯏꯅꯣ ꯌꯥꯔꯦꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟꯅꯦ ꯉꯥꯡꯅꯗꯅ ꯀꯥꯟꯅ ꯄꯣꯟꯇꯦ ꯑꯩ ꯐꯣꯟ ꯇꯧꯒꯦꯁꯦ ꯍꯣꯏ ꯇꯧꯁꯜꯂꯣ ꯍꯜꯂꯣ ꯁꯤꯀꯤ ꯅꯪ ꯀꯥꯏ ꯂꯩꯒꯦ ꯂꯩꯕꯒꯤ ꯋꯥꯗꯤ ꯎ ꯃꯊꯛꯇ ꯂꯩꯌꯦ ꯑꯦ ꯅꯪꯗꯤ ꯎ ꯃꯊꯛꯇ ꯀꯩꯗꯩꯕ ꯅꯣꯏꯅ ꯍꯥꯏꯕ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗ ꯀꯟꯅ ꯊꯤꯒꯠꯂꯤꯅꯤ ꯀꯩꯅꯣ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗ ꯊꯤꯒꯠꯂꯤꯅꯦꯕ ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯅꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯕ ꯅꯨꯄꯤꯗꯨꯒꯤ ꯊꯣꯡꯒꯥꯟꯗꯣ ꯑꯗꯨꯗꯅꯦ ꯑꯩ ꯌꯥꯝ ꯀꯟꯅ ꯌꯦꯡꯂꯤꯁꯦ ꯅꯨꯄꯤꯗꯨꯒꯤ ꯊꯣꯡꯒꯥꯟꯗꯨꯗꯤ ꯆꯨꯝꯃꯤꯀꯣ ꯑꯃꯨꯛ ꯑꯣꯟꯅ ꯂꯩꯔꯝꯗꯅꯕ ꯆꯨꯝꯕ ꯆꯨꯝꯗꯕꯒꯤ ꯋꯥꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯊꯣꯡꯗꯨꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯃꯣꯏ ꯊꯣꯡꯒꯥꯟꯅꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯒꯤꯗꯅꯦ ꯑꯩꯅ ꯌꯦꯡꯂꯩꯔꯤꯁꯦ ꯆꯨꯝꯃꯦ ꯑꯗꯨ ꯊꯣꯡꯒꯥꯟꯗꯣ ꯑꯣꯏꯗꯤ ꯆꯨꯝꯃꯦ ꯑꯗꯣ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗꯅꯦ ꯄꯥꯎ ꯍꯦꯛ ꯐꯪꯉꯕ ꯇꯣꯃꯥꯟꯗꯔ ꯑꯩꯉꯣꯟꯗꯔ ꯍꯦꯛꯇ ꯐꯣꯟ ꯇꯧꯔꯛꯑꯣ ꯍꯣꯏ ꯍꯥꯏꯔꯛꯀꯦ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤꯅꯦ ꯑꯩꯅ ꯎ ꯃꯊꯛꯇ ꯇꯣꯡꯉ ꯂꯩꯔꯤꯁꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯅꯦ ꯑꯩꯅ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗꯅꯦ ꯄꯥꯎ ꯈꯔ ꯇꯧꯔꯁꯨ ꯁꯣꯏꯗꯅ ꯇꯝꯃꯛꯀꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯑꯣꯀꯦ ꯔꯣꯖꯔ ꯑꯣꯀꯦ ꯔꯣꯖꯔ ꯀꯥꯏꯅ ꯀꯩ ꯍꯥꯏꯔꯒꯦ ꯁꯤꯀꯤꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯅꯦ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯒ ꯅꯪꯉꯣꯟꯗꯅꯦ ꯃꯔꯣꯟ ꯍꯥꯏꯔꯛꯑꯅꯤ ꯍꯥꯏꯕꯅꯦ ꯍꯣꯏ ꯐꯔꯦ ꯀꯔꯤ ꯍꯥꯏꯔꯛꯀꯦꯗꯣ ꯌꯦꯡꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯄꯟꯗꯨꯝ ꯍꯨꯝ? ꯋꯥꯁꯨ ꯃꯦꯟ ꯇꯥꯔꯕꯅꯤꯅ ꯏꯕꯥꯅꯤ ꯊꯣꯛꯅꯕ ꯇꯧꯔꯁꯦ ꯍꯣꯏ ꯏꯕꯥꯅꯤꯁꯨ ꯆꯠꯅꯕ ꯇꯧꯔꯁꯦ ꯑꯗꯣ ꯑꯩꯁꯨ ꯉꯁꯤꯗꯤ ꯖꯒꯣꯏꯁꯦ ꯌꯥꯎꯗꯣꯏꯅꯤꯅ ꯃꯤꯍꯨꯟꯒꯥꯁꯦ ꯁꯨꯗ꯭ꯔꯦꯅꯦ ꯍꯣꯏ ꯐꯔꯦ ꯅꯕꯥꯅꯤꯁꯨ ꯊꯕꯛ ꯂꯩꯕꯅꯤꯅꯅꯦ ꯍꯥꯏꯗꯣ ꯍꯣꯏ ꯑꯩꯁꯨ ꯀꯩꯅꯣ ꯈꯔ ꯆꯥꯍꯧꯈꯤꯒꯦ ꯆꯠꯂꯨꯒꯦ ꯑꯃꯨꯛ ꯇꯧꯃ ꯆꯠꯂꯣ ꯑꯥꯗ ꯑꯉꯥꯡ ꯈꯔ ꯂꯩꯁꯦ ꯑꯁꯤꯗ ꯑꯣꯏꯅ ꯍꯪꯒꯦ ꯑꯉꯥꯡꯁꯦ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ ꯀꯥꯏꯒꯦ ꯀꯀꯥ ꯏꯁ ꯀꯀꯥ ꯀꯥꯏꯅ ꯁꯛꯁꯤꯡꯁꯤꯒ ꯑꯗꯣ ꯅꯣꯏ ꯁꯤ ꯊꯣꯡ ꯋꯥꯡꯃꯗꯒꯤ ꯅꯨꯄꯤ ꯑꯃ ꯂꯩꯕꯗꯣ ꯅꯣꯏ ꯈꯪꯕ꯭ꯔꯥ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯃꯤꯡꯗꯤ ꯉꯥꯏꯈꯣꯀꯣ ꯀꯩꯅꯣꯝꯇ ꯌꯦꯡꯈꯤ ꯃꯤꯡꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦꯅꯦ ꯃꯥꯁꯦ ꯒꯥꯔꯤ ꯃꯆꯥ ꯍ꯭ꯋꯥꯏꯠ ꯑꯃ ꯊꯧꯋꯦ ꯍꯥꯏꯅꯦ ꯀꯅꯥꯅꯣ ꯒꯥꯔꯤ ꯃꯆꯥ ꯋꯥꯏꯊꯧꯋꯦ ꯍꯥꯏꯁꯤꯕꯣ ꯆꯦꯕꯤ ꯑꯣꯏꯖꯥꯠꯂꯣ ꯈꯪꯗꯤꯌꯦ ꯃꯥ ꯅꯠꯇ꯭ꯔꯗꯤ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯀꯔꯤ ꯆꯦꯕꯤ ꯍꯥꯏꯕ ꯕꯤ ꯍꯥꯏꯗꯤ ꯍꯌꯨꯝ ꯈꯣꯏꯗ꯭ꯔꯣ ꯅꯠꯇꯦꯍꯦ ꯕꯤ ꯍꯥꯏꯕꯅꯦ ꯃꯃꯤꯡ ꯑꯁꯦꯡꯕꯕꯨꯗꯤ ꯕꯕꯤ ꯀꯧꯕꯅꯦ ꯃꯌꯥꯝꯅ ꯁꯝꯖꯤꯜꯂꯒꯅ ꯕꯤ ꯑꯣꯏꯅ ꯀꯧꯕ ꯐꯖꯩꯍꯦ ꯃꯤꯡꯒꯗꯤ ꯕꯤ ꯀꯥꯏꯅ ꯑꯗꯣ ꯅꯣꯏ ꯆꯦ ꯕꯤꯗꯨꯕꯨ ꯅꯨꯄꯥ ꯅꯍꯥꯒꯗꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ ꯈꯪꯗꯦꯍꯦ ꯀꯥꯏꯗꯩꯅꯣ ꯃꯁꯤ ꯍꯟꯅꯨꯕꯁꯤꯗꯤ ꯑꯁ ꯑꯩꯕꯨ ꯍꯅꯨꯕ ꯑꯩꯕꯨ ꯑꯍꯟ ꯃꯥꯜꯂꯖꯥꯠꯂꯣ ꯑꯗꯣ ꯀꯀꯥ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯄꯨꯡꯁꯦ 11:30 12 ꯇꯥꯁꯜꯂꯛꯂꯦ ꯄꯨꯡ 1 ꯅꯠꯇ꯭ꯔꯒ 1:30ꯗꯗꯤ ꯑꯩꯈꯣꯏ ꯊꯣꯡꯁꯦ ꯂꯥꯜꯂꯒ ꯊꯕꯛꯄꯨꯗꯤ ꯆꯠꯄꯅꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯆꯠꯄ꯭ꯔꯥ ꯅꯨꯡꯇꯤꯖꯥꯒꯤ ꯆꯠꯄ ꯆꯠꯇꯕꯗꯤ ꯈꯪꯗꯦ ꯑꯗꯣ ꯇꯣꯏꯅꯕꯨꯗꯤ ꯆꯠꯄꯅꯦ ꯑꯣ ꯄꯨꯡꯁꯨ 1 ꯇꯥꯔꯛꯇꯣꯔꯦ ꯑꯗꯣ ꯀꯀꯥ ꯉꯥꯏꯍꯧꯔꯣ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯊꯦꯡꯛꯌꯨ ꯍꯣꯏ ꯇꯣꯃꯥꯜꯗꯣ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯤꯗꯣ ꯆꯦꯜꯂꯝꯗ꯭ꯔꯗꯤ ꯐꯅꯤꯗ ꯌꯥꯝꯕꯨꯡ ꯇꯣꯃꯥꯒꯤ ꯍꯣꯠꯅꯩꯀꯥꯟꯗ ꯑꯩꯈꯣꯏ ꯑꯝꯇ ꯐꯪꯍꯧꯔꯣꯏꯀꯣ ꯑꯦꯔꯥ ꯄꯟꯗꯨꯝ ꯃꯁꯥꯏ ꯈꯟꯅꯁꯤꯗ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥ ꯃꯌꯥꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ ꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯃꯦꯁꯦꯖ ꯃꯌꯥꯝ ꯌꯦꯡꯒꯦꯔꯣ ꯂꯥ ꯄꯦꯅꯥꯎ ꯅꯣꯏ ꯖꯒꯣꯏ ꯇꯝꯕꯁꯨ ꯐꯖꯩꯅꯦ ꯁꯤ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯝ ꯋꯥꯈ꯭ꯔꯦ ꯑꯗꯣ ꯅꯪ ꯍꯣꯔꯦꯟ ꯖꯒꯣꯏ ꯇꯝꯕꯗ ꯁꯣꯏ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯉꯥꯡꯀꯅꯨꯀꯣ ꯅꯍꯧꯅꯕꯤꯗꯣ ꯑꯣ ꯅꯪ ꯑꯗꯨꯝ ꯁꯣꯏ ꯂꯩꯔꯁꯨ ꯑꯩ ꯉꯥꯡꯒꯅꯨ ꯍꯥꯏꯔꯛꯑꯕ ꯉꯥꯡꯕꯗꯤ ꯍꯧꯕ ꯌꯥꯔꯕꯅꯦ ꯗ꯭ꯔꯦꯁꯅꯤꯅ ꯑꯗꯨꯕꯨ ꯖꯒꯣꯏ ꯇꯝꯕꯩ ꯗ꯭ꯔꯦꯁꯂꯣ ꯌꯥꯔꯦꯍꯦ ꯉꯁꯤꯗꯤ ꯁꯨꯝ ꯅꯨꯃꯤꯠ ꯂꯧꯕꯩ ꯂꯥꯛꯄꯅꯦ ꯂꯥ ꯑꯦꯛꯁꯔꯁꯥꯏꯁ ꯍꯧꯔꯁꯤ ꯂꯥ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯅ ꯕꯦꯛꯇ ꯊꯝꯃꯨꯁꯤ ꯂꯥ ꯀꯩꯅꯣ ꯇꯧ ꯂꯥꯛꯏꯁꯤꯅ ꯅꯪ ꯅꯨꯡꯉꯥꯏꯅꯕ ꯏꯁꯩ ꯐꯖꯕ ꯑꯃ ꯊꯥꯔꯛꯀꯦꯁꯦ ꯆꯥꯁ ꯂꯥ ꯆꯦ ꯃꯥ ꯅꯣꯏ ꯂꯥꯛꯑꯕꯣ ꯆꯪꯉꯣ ꯃꯣꯏ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯣꯏ ꯑꯅꯧꯕ ꯈꯔ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯆꯦ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯁꯤꯅꯦ ꯉꯔꯥꯡ ꯃꯤꯡ ꯆꯜꯂꯝꯃꯒ ꯉꯁꯤꯗꯒꯤ ꯀ꯭ꯂꯥꯁ ꯍꯧꯅꯤ ꯍꯥꯏꯕꯗꯣ ꯑꯣ ꯃꯥꯁꯨ ꯉꯁꯤ ꯑꯅꯧꯕꯅꯤ ꯂꯥꯛꯏꯁꯦ ꯑꯗꯣ ꯃꯤ ꯈꯔꯁꯨ ꯂꯥꯛꯈꯤꯅꯤꯀꯣ ꯃꯣꯏꯒ ꯅꯣꯏꯒꯅꯦ ꯕꯦꯁ ꯑꯃ ꯁꯦꯝꯃꯁꯤ ꯑꯗꯨꯗꯤ ꯍꯧꯔꯁꯦ ꯄꯟꯗꯨꯝ ꯁꯤꯗ ꯂꯦꯞꯄꯨꯔꯣꯆꯣ
ꯑꯁ ꯇꯧꯔꯦꯗꯣ ꯁꯤꯁꯨ ꯑꯩꯅ ꯍꯥꯏꯍꯧꯗꯕꯩꯅꯤꯅꯦ ꯑꯩ ꯅꯣꯏꯗ ꯋꯥ ꯑꯃ ꯍꯥꯏꯒꯦꯀꯣ ꯀ꯭ꯂꯥꯁ ꯂꯥꯛꯄ ꯃꯇꯝꯗꯅꯦ ꯖꯤꯟꯁ ꯁꯦꯠꯂ ꯂꯥꯛꯄ ꯌꯥꯗꯦꯀꯣ ꯁ꯭ꯇ꯭ꯔꯦꯁꯤꯡ ꯑꯣꯏꯕ ꯄꯣꯠ ꯁꯦꯠꯀꯗꯕ ꯍꯥꯏꯕꯗꯤ ꯖꯒꯣꯏ ꯁꯥꯕꯗ ꯆꯣꯡꯕ ꯈꯣꯠꯄꯗ ꯈꯔ ꯅꯨꯡꯉꯥꯏꯅꯕꯀꯣ ꯍꯣꯏ ꯆꯦ ꯍꯌꯦꯡ ꯂꯥꯛꯄꯗ ꯐꯖꯅ ꯁꯦꯠꯂꯛꯑꯒꯦ ꯑꯦ ꯑꯩꯁꯨ ꯆꯦꯛ ꯀꯧꯗꯣꯏꯔꯥ ꯍꯥꯏꯁꯦ ꯑꯁ ꯅꯪ ꯁꯤꯗꯤ ꯚꯥꯏ ꯌꯥꯔꯦ ꯍꯧꯔꯁꯦ ꯅꯪ ꯁꯤꯗ ꯂꯦꯞꯄꯣ ꯑꯩꯅ ꯆꯣꯡꯕꯗ ꯆꯣꯡꯁꯤꯀꯣ 5 6 7 ꯀꯣ ꯑꯁ ꯊꯣꯛꯂꯛꯇꯦꯅꯦ ꯇꯧꯔꯤꯁꯦ ꯉꯁꯥꯏ ꯑꯉꯥꯡꯈꯩꯅ ꯍꯥꯏꯕ ꯄꯨꯡꯗꯨꯕꯨ ꯄꯨꯡꯗꯤ ꯇꯥꯕꯨ ꯇꯥꯔꯦꯅꯦ ꯇꯧꯔꯤꯁꯦ ꯊꯣꯛꯇꯤ ꯊꯣꯛꯂꯛꯏꯁꯦ ꯃꯈꯣꯏ ꯑꯍꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤꯗꯤ ꯂꯨꯝꯃꯒ ꯌꯦꯡꯕꯅ ꯐꯅꯤ ꯄꯨꯡꯁꯦ ꯆꯨꯝꯃꯤꯅꯦ ꯉꯁꯥꯏ ꯑꯉꯥꯡꯈꯩꯅ ꯍꯥꯏꯔꯝꯕꯗꯣ ꯉꯥꯏꯗ ꯉꯥꯏꯁꯤꯜꯂꯁꯨꯅꯦ ꯁꯨꯡꯂꯥꯛ ꯂꯥꯛꯑꯣꯏꯗꯕꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯒꯥꯔꯤꯁꯦ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯒꯥꯔꯤꯁꯦ ꯑꯁ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯤ ꯅꯣꯏꯁꯨ ꯃꯥꯏ ꯂꯥꯛꯆꯔꯖꯅꯤ ꯉꯥꯏꯃꯜꯂꯁꯨ ꯋꯥꯔꯛꯑꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯤ ꯀꯩꯗꯧꯔꯒꯦ ꯍꯩꯃꯥ ꯑꯃꯗꯤ ꯂꯥꯛꯑ ꯃꯥꯜꯂꯦ ꯂꯥꯛꯑꯦ ꯌꯥꯝ ꯊꯨꯅꯕꯨ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯉꯥꯡꯅꯕꯗꯣ ꯇꯥꯔ ꯃꯥꯜꯂꯦ ꯇꯥꯔꯝꯃꯅꯤꯌꯦ ꯐꯝꯃꯨ ꯂꯥꯛꯑꯣ ꯆꯠꯈꯤꯗꯣꯔꯤꯅꯦ ꯀꯀꯥ ꯊꯧꯕꯤꯌꯨ ꯌꯥꯔꯅꯤ ꯑꯃꯨꯛꯇꯪ ꯉꯥꯏꯕꯤꯈꯣꯕ ꯌꯥꯔꯅꯤ ꯆꯠꯄꯤꯔꯣ ꯅꯪ ꯁꯝꯁꯦ ꯁꯥꯡꯕꯗꯒꯤꯗꯤ ꯇꯦꯟꯕꯁꯤꯅ ꯐꯖꯕꯒꯨꯝ ꯇꯧꯏ ꯑꯩꯁꯨ ꯑꯉꯥꯡ ꯃꯥꯜꯍꯟꯒꯦꯅ ꯇꯧꯏꯅꯤ ꯀꯩꯅꯣ ꯀꯩꯅꯣ ꯁꯤ ꯅꯨꯄꯥꯁꯤꯅ ꯅꯪꯉꯣꯟꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉ ꯂꯩꯁꯤꯅ ꯍꯦ ꯑꯩꯉꯣꯟꯗ ꯅꯠꯇꯦ ꯅꯉꯣꯟꯗꯅꯤ ꯇꯥꯃꯣ ꯌꯥꯔꯅꯤ ꯁꯤꯗ ꯈꯝꯕꯤꯔꯣ ꯇꯥꯃꯣ ꯕꯔꯥ ꯁꯤꯗ ꯂꯩꯔꯦ ꯍꯣꯏ ꯍꯣꯏ ꯍꯩꯃꯥ ꯍꯧꯖꯤꯛ ꯅꯨꯄꯥꯁꯤ ꯒꯥꯔꯤ ꯍꯨꯟꯗꯣꯛꯑꯝꯃ ꯃꯥꯜꯂꯦ ꯃꯥ ꯍꯣꯏꯅꯦ ꯍꯨꯟꯗꯣꯛꯑꯝꯃꯦꯅꯦ ꯂꯧꯁꯤꯟꯕꯤꯁꯤꯔꯥ ꯑꯁ ꯂꯧꯁꯟꯕꯤꯔꯨꯅꯨꯍꯦ ꯀꯀꯥ ꯍꯧꯖꯤꯛ ꯅꯨꯄꯥꯗꯣ ꯒꯥꯔꯤ ꯍꯨꯟꯗꯣꯛꯑꯝꯃ ꯃꯥꯜꯂꯦ ꯌꯥꯅꯤ ꯌꯥꯅꯤ ꯑꯩ ꯄꯤꯔꯒꯦ ꯀꯩꯅꯣ ꯇꯥꯏꯅꯣꯛꯆꯥ ꯑꯍꯥꯟꯕꯒꯤꯁꯤꯗꯤ ꯆꯥꯎꯃꯟꯗ꯭ꯔꯣ ꯏꯁꯤꯡ ꯑꯝꯇ ꯄꯤꯔꯣ ꯁꯤꯀꯤ ꯅꯨꯄꯥ ꯃꯥꯟꯗꯦꯗ ꯑꯍꯥꯟꯕꯩꯁꯤꯗꯤ ꯆꯥꯎ ꯊꯛꯀꯗꯕꯅꯤꯗ ꯈꯔ ꯄꯤꯛꯅ ꯁꯦꯝꯁꯤꯅꯦ ꯑꯗꯣ ꯅꯪ ꯉꯁꯥꯏ ꯆꯦꯜꯂꯨꯔꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯔꯝꯗ ꯊꯤꯒꯠꯅꯦ ꯍꯥꯏꯕꯗꯣ ꯀꯃꯥꯏ ꯇꯧꯔꯒꯦ ꯑꯁ ꯋꯥꯊꯤ ꯋꯥꯔꯦꯝꯅꯤꯗ ꯇꯥꯏꯅꯣꯛꯆꯥ ꯑꯩꯒꯤ ꯃꯔꯨꯞ ꯖꯁꯀꯨꯟꯗꯒꯤꯗꯣ ꯇꯣꯃꯥꯟꯗꯣ ꯆꯦꯜꯂꯨꯔꯕ ꯅꯨꯄꯤꯗꯨꯕꯨ ꯀꯌꯥꯃꯨꯛ ꯄꯥꯝꯂꯖꯥꯠꯅꯣ ꯈꯪꯗꯦꯃꯤ ꯃꯥꯗꯤ ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ ꯅꯠꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯨꯄꯤ ꯑꯅꯧ ꯊꯣꯛꯂꯛꯀꯥꯟꯁꯤꯗ ꯑꯁ ꯀꯅꯥꯅ ꯈꯪꯕꯅꯣꯗ ꯑꯩꯈꯣꯏꯅꯤꯅꯅꯦ ꯃꯥꯒꯤꯗꯃꯛꯇ ꯃꯊꯥ ꯁꯥꯕ ꯍꯧꯅꯗꯦ ꯁꯦ ꯊꯛꯆꯟꯁꯤꯁꯦ ꯊꯛꯆꯟꯁꯤ
ꯑꯩꯁꯤꯕꯣ ꯃꯄꯥꯟꯗ ꯊꯣꯛꯒꯦ ꯇꯧꯕꯅꯤꯅꯦ ꯆꯥꯅꯕꯁꯤ ꯁꯤꯀꯤꯅ ꯅꯟ ꯁ꯭ꯇꯣꯞꯇ ꯐꯨꯗꯗꯅ ꯂꯩꯔꯦꯅꯦ ꯑꯩꯅ ꯍꯜꯂꯛꯄꯗ ꯆꯥꯅꯕꯁꯤ ꯂꯩꯔꯝꯗꯗꯅ ꯀꯩꯗꯧꯔꯦ ꯇꯥꯅꯨꯡꯆꯥ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯃꯄꯥꯟ ꯊꯣꯛꯎꯒꯦ ꯇꯧꯕꯅꯦ ꯇꯟꯕꯨ ꯇꯟꯓꯜꯂꯛꯑꯦꯗ ꯆꯥꯅꯕꯁꯦ ꯑꯩ ꯂꯣꯏ ꯆꯥꯊꯣꯛꯈꯤꯗꯣꯔꯦꯅ ꯄꯥꯈꯠꯂꯤꯔꯣ ꯑꯦꯔꯥ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯅꯪꯅ ꯌꯥꯝꯅ ꯂꯥꯟꯅ ꯈꯜꯂꯦꯗ ꯈꯪꯖꯔꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯂꯣꯏꯁꯤꯜꯂꯁꯤ ꯄꯨꯡꯗꯣ ꯀꯌꯥ ꯇꯥꯔꯒꯦ ꯑꯁ ꯒꯥꯔꯤꯒ ꯂꯣꯏ ꯇꯥꯍꯧꯔꯦꯗ ꯇꯣꯃꯥꯟꯒꯤ ꯊꯕꯛ ꯆꯠꯄꯗ ꯑꯗꯨꯗꯤ ꯘꯔꯤꯗꯣ ꯇꯣꯃꯥꯜꯒꯤ ꯊꯕꯛ ꯆꯠꯄꯗ ꯇꯥꯍꯧꯕꯅꯤ ꯇꯣꯃꯥꯜꯅ ꯁꯤꯡꯐꯝ ꯊꯣꯛꯇ꯭ꯔꯣ ꯆꯨꯝꯃꯤꯅꯦ ꯇꯥꯅꯨꯡꯆꯥ ꯅꯤꯡꯁꯤꯡꯉꯛꯄ ꯌꯥꯝ ꯐꯔꯦ ꯑꯩ ꯍꯧꯖꯤꯛꯃꯛꯅꯦ ꯐꯣꯟ ꯇꯧꯔꯒꯅꯦ ꯃꯉꯣꯟꯗ ꯁꯤꯡꯉꯨ ꯍꯥꯏꯒꯦ 시키니니. Hello 시키. ꯍꯦ ꯇꯣꯃꯥꯟ ꯀꯩꯗꯧꯔꯤꯅꯣ ꯀꯩꯝ ꯇꯧꯔꯝꯗꯦꯗ ꯁꯨꯝ ꯀꯩꯅꯣꯝ ꯆꯥꯁꯤꯔꯅ ꯇꯤꯜꯍꯧ ꯆꯅꯝ ꯁꯦꯝꯃꯝꯕꯅꯤꯗ ꯑꯗꯣ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗ ꯅꯪ ꯀꯩꯀꯩꯗꯤ ꯈꯪꯕ ꯉꯝꯃꯒꯦ ꯉꯥꯏꯈꯣꯗ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗ ꯌꯥꯝ ꯀꯟꯅ ꯊꯤꯒꯠꯂꯤ ꯅꯨꯄꯤ ꯑꯃꯒꯤ ꯍꯤꯁꯇ꯭ꯔꯤꯕꯨ ꯅꯣꯡꯃꯗ ꯂꯣꯏꯅꯕ ꯈꯪꯕ ꯉꯝꯕ ꯅꯠꯇꯦꯅꯦ ꯍꯦꯔꯣ ꯁꯤꯀꯤ ꯅꯨꯄꯤꯗꯨ ꯍꯤꯁꯇ꯭ꯔꯤ ꯂꯣꯏ ꯊꯤꯒꯠꯂꯣ ꯍꯥꯏꯕ ꯅꯠꯇꯦꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯆꯦꯜꯂꯨꯔꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝꯇꯪ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯑꯗꯨ ꯊꯤꯒꯠꯂꯣꯅ ꯍꯥꯏꯔꯒ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯂꯣꯏꯅ ꯊꯤꯒꯠꯀꯦꯅꯦ ꯑꯗꯣ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡꯗꯣ ꯕꯕꯤ ꯀꯧꯋꯦ ꯃꯌꯥꯝꯅ ꯁꯝꯖꯜꯂꯒꯅꯦ ꯕꯤ ꯍꯥꯏꯅ ꯀꯧꯋꯦ ꯑꯣ ꯅꯨꯄꯤꯗꯨꯒꯤ ꯃꯤꯡꯗꯣ ꯕꯕꯤ ꯀꯧꯋꯦꯕ ꯁꯝꯖꯜꯂꯒꯅ ꯕꯤ ꯀꯧꯋꯦꯕ ꯑꯗꯨ ꯊꯤ ꯐꯖꯔꯦ ꯀꯩꯅꯣ 110% ꯐꯖꯔꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯗꯕ ꯂꯩ ꯍꯥꯏꯖꯜꯂꯣ ꯍꯣꯏ ꯍꯥꯏꯔꯛꯑꯣ ꯑꯩꯒꯤ ꯒꯥꯔꯤ ꯌꯥꯝ ꯐꯖꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯣ ꯅꯪꯒꯤ ꯊꯕꯛ ꯆꯠꯄꯗ ꯇꯥꯍꯧꯔꯦ ꯑꯗꯣ ꯀꯔꯝ ꯀꯥꯟꯗ ꯁꯤꯡꯉꯛꯀꯦ ꯍꯥꯏꯕꯅꯣ ꯀꯩ ꯋꯥꯇꯥꯅꯣꯗ ꯁꯤꯀꯤ ꯅꯪ ꯒꯥꯔꯤꯗꯣ ꯅꯪ ꯆꯦꯛꯁꯟꯖꯗ꯭ꯔꯒ ꯇꯥꯍꯧꯖꯔꯒ ꯑꯩꯉꯣꯟꯗ ꯁꯤꯡꯉꯣ ꯀꯥꯏꯅ ꯅꯪꯒꯤꯗꯨꯗꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ 이씨야 해먼데 그래도 해먼데노 아이기 가리도 낭기 타복 접서 타오보네 아이디 싱내고 송해야로 하시니 ꯌꯥꯝ ꯐꯤꯒꯠꯂꯛꯀꯅꯣꯗ ꯁꯤꯀꯤ ꯅꯪ ꯒꯥꯔꯤꯗꯣ ꯑꯩ ꯁꯤꯡꯐꯝ ꯁꯨꯛꯊꯣꯛ ꯊꯣꯛꯇꯦ ꯅꯪ ꯒꯥꯔꯤꯗꯣ ꯁꯤꯡꯕ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ 아이기 가리도 싱내고 송해야로 하시니 너희 자식은 마사이 형나비 말이 강해 yap이다 앵원들이 잖아로 이스 ꯑꯩꯉꯣꯟꯗꯒ ꯌꯥꯁꯀꯨꯜ ꯃꯆꯥ ꯀꯥꯏꯅ ꯅꯪꯗꯤ ꯀꯥꯏꯗꯩꯅꯣ 아이디네 새끼 라이팜나네 싱냐마이 강해다나 ꯂꯩꯐꯝꯅ ꯁꯤꯡꯖꯃꯩ ꯀꯥꯏ 이보 ꯅꯪ ꯂꯩꯗꯣ ꯀꯋꯥꯅꯤꯅꯦ ꯁꯤꯡꯖꯃꯩꯒ ꯌꯥꯝ ꯅꯞꯆꯅꯤꯡꯉꯅꯨ ꯈꯪꯉꯕ 거기 작타보다 양현 똑바로 너는디네 싱장마이가 가와가 캐나바 강호이 ꯅꯪ ꯐꯖꯅ ꯍꯧꯔꯦ ꯑꯩꯉꯣꯟꯗ 해 알케도만 누피도 시행게 실로해라 하우직디네 아이나 고라니 낭나 동ning 못더로 굿 베리 굿 ꯑꯣ ꯐꯔꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯕꯖꯥꯔ ꯀꯥ ꯐꯪꯅꯤꯗꯤ ꯅꯪ ꯈꯜꯂꯨꯅꯨ ꯅꯪ 가마이나 팡고이네봐 해롱네 가마이나 팡고이디노 ꯅꯪꯅꯅꯦ ꯃꯃꯥꯡꯂꯣꯝꯗꯩ ꯂꯥꯛꯑꯦꯅ ꯃꯣꯏꯔꯥꯡꯈꯣꯝꯗ ꯊꯠꯀꯅꯤ ꯃꯅꯤꯡꯂꯣꯝꯗꯩ ꯂꯥꯛꯑꯦꯅ ꯀꯩꯁꯥꯝꯊꯣꯡ ꯊꯠꯀꯅꯤ ꯅꯪ ꯕꯖꯥꯔ ꯁꯨꯀꯥ ꯀꯥꯍꯜꯂꯣꯏꯕ ꯅꯪꯅꯅꯦ ꯇꯧꯅꯤꯡꯕ ꯇꯧꯔꯣ ꯍꯣꯏꯗꯤꯅꯦ ꯑꯗꯣꯝꯒꯤ ꯕꯖꯥꯔꯗ ꯀꯥꯗ꯭ꯔꯁꯨ ꯌꯥꯏ ꯁꯤꯡꯖꯃꯩ ꯁꯨꯄꯔꯃꯥꯔꯀꯦꯠꯇꯅꯦ ꯐꯪꯗꯕ ꯂꯩꯇꯦ ꯂꯣꯏꯅ ꯐꯪꯉꯤ ꯑꯗꯨꯗꯒꯤ ꯂꯩꯔ ꯂꯣꯏꯔꯦ ꯆꯨꯝꯃꯤ ꯑꯗꯨꯒꯅꯦ ꯅꯪ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗꯅꯦ ꯀꯔꯤꯝꯇ ꯋꯥꯔꯨꯔꯅꯨ ꯑꯩꯅ ꯈꯣꯏꯗ꯭ꯔꯣꯕꯅꯤ ꯍꯜꯂꯣ ꯌꯥꯎꯁꯪꯁꯨ ꯈꯛꯇ ꯉꯥꯏꯔꯦ ꯊꯥꯕꯜꯁꯦ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯉꯥꯡꯁꯤꯡꯁꯤꯅ ꯄꯥꯏꯔꯛꯇꯣꯏꯁꯤꯅꯦ ꯇꯟꯈ꯭ꯔꯦ ꯑꯗꯨꯅꯤꯅꯦ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡꯅꯤꯅ ꯃꯅꯤꯡꯗ ꯆꯣꯡꯉꯨ ꯍꯥꯏꯔꯛꯀꯅꯤ ꯍꯧꯖꯤꯛꯄꯨ ꯂꯥꯛꯇ꯭ꯔꯤꯖꯥꯠꯂꯣ ꯆꯦ ꯕꯕꯤꯗꯨꯕꯣ ꯑꯗꯨꯅꯦ ꯉꯁꯥꯏꯅꯁꯨ ꯍꯥꯏꯈ꯭ꯔꯕꯅꯦ ꯍꯧꯖꯤꯛꯐꯥꯎ ꯌꯧꯔꯛꯇꯦ ꯐꯣꯟꯗꯕꯨꯗꯤ ꯐꯥꯎꯅꯈ꯭ꯔꯕꯅꯦ ꯑꯩꯈꯣꯏ ꯁꯤꯡꯖꯨ ꯆꯥꯐꯝꯗ ꯂꯥꯛꯑꯣꯅ ꯇꯜꯂꯦꯍꯦ ꯃꯗꯨ ꯂꯩꯁꯥꯕꯤꯗꯣ ꯂꯥꯛꯑꯦ ꯂꯥꯛꯑꯦꯅꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯣꯏ ꯉꯥꯏꯔꯝꯃꯤꯁꯦ ꯀꯨꯏꯔꯦ ꯆꯦ ꯕꯕꯤ ꯉꯁꯥꯏꯗꯩꯅꯦ ꯑꯁ ꯑꯩꯁꯨ ꯈꯔ ꯊꯨꯅꯕꯅ ꯂꯧꯕꯨꯛꯀ ꯐꯥꯎꯖꯜꯂ ꯂꯥꯛꯏꯅꯦ ꯀꯥꯏ ꯁꯤꯡꯖꯨꯗꯣ ꯄꯨꯊꯣꯔꯛꯑꯣ ꯆꯥꯔꯁꯤ ꯁꯤ ꯂꯩꯔꯦ ꯂꯥꯛꯑꯣ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯆꯦ ꯕꯕꯤ ꯍꯟꯗꯛ ꯊꯥꯕꯜꯁꯦ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣꯕꯣ ꯇꯧꯗꯣꯏꯅꯤ ꯀꯩꯅꯣ
ꯍꯌꯦꯡ ꯍꯪꯆꯤꯠꯇꯒꯤ ꯍꯧꯔꯅꯤ ꯄꯩꯁꯥ ꯈꯣꯝꯕ ꯍꯟꯗꯛꯇꯤꯅꯦ ꯏꯁꯩ ꯑꯃꯒ ꯊꯥꯕꯜ ꯑꯃꯒ ꯇꯧꯗꯣꯏꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯖꯥꯠꯅꯤ ꯁꯦ ꯆꯥꯔꯖ ꯂꯥꯛꯑꯣ ꯇꯣꯠꯊꯔꯛꯑꯒꯦ ꯏꯁꯤꯡꯁꯦ ꯈꯤꯇ ꯊꯥꯔꯨꯁꯦ ꯑꯗꯨꯕꯨꯔꯣ ꯆꯦ ꯕꯕꯤ ꯅꯍꯥꯟꯅꯦ ꯅꯨꯄꯥ ꯑꯃꯅ ꯅꯪꯒꯤ ꯃꯔꯝꯗ ꯌꯥꯝ ꯍꯪꯉꯝꯃꯤꯉꯣ ꯑꯩꯅ ꯃꯁꯛꯇꯣ ꯅꯨꯡꯁꯤꯃꯟꯗꯗꯅ ꯍꯅꯨꯕ ꯍꯥꯏꯖꯟꯈꯤꯕꯅꯤ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ ꯀꯩ ꯍꯪꯉꯝꯃꯤꯅꯣ ꯈꯪꯗꯦ ꯆꯦ ꯕꯕꯤꯁꯦ ꯅꯨꯄꯥ ꯀꯣꯏꯕ ꯀꯥꯏ ꯍꯪꯉꯝꯕꯅꯤ ꯌꯥꯏꯁ꯭ꯀꯨꯜꯒꯤ ꯃꯣꯏ ꯑꯍꯨꯝꯗꯣ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯀꯥꯟꯗꯦꯁꯦ ꯆꯥꯔꯁꯤꯁꯦ ꯁꯤꯡꯖꯨꯁꯦ ꯁꯤꯡꯖꯨ ꯈꯨꯌꯥꯝꯁꯤꯗꯤ ꯂꯥꯛꯈ꯭ꯔꯄꯣꯠꯅꯤ ꯃꯥꯏ ꯐꯣꯟꯁꯦ ꯗꯥꯎꯒ ꯌꯥꯗꯧ ꯃꯥꯟꯗꯦ ꯁꯤꯀꯤ ꯅꯪ ꯐꯣꯟꯗꯣ ꯄꯥꯏꯔꯒ ꯄꯥꯏꯔꯒ ꯇꯣꯛꯎꯕ ꯑꯁ ꯄꯥꯏꯔꯒꯦꯁꯦ ꯑꯁ ꯉꯍꯥꯛꯃꯨꯛ ꯂꯦꯞꯈꯤꯗꯣꯏꯅꯤꯅꯦ ꯇꯧꯔꯤꯁꯦ ꯑꯦ ꯁꯤꯗꯤ ꯀꯅꯥꯅꯣ ꯍꯜꯂꯣ ꯄꯥꯏꯕꯤꯔꯛꯏꯁꯦ ꯁꯤꯀꯤ ꯑꯣꯏꯔꯕ꯭ꯔꯥ ꯃꯥꯅꯦ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯋꯥꯐꯝ ꯑꯃꯈꯛꯇ ꯍꯥꯏꯖꯒꯦ ꯇꯧꯕꯅꯦ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯥ ꯑꯉꯥꯡ ꯑꯅꯤ ꯁꯨꯔꯦꯕ ꯑꯗꯨꯏꯁꯨ ꯅꯣꯡꯉꯥꯟꯕꯒ ꯋꯥꯆꯦꯞꯀ ꯐꯦꯁꯕꯨꯛꯀ ꯇꯧ ꯂꯩꯔꯦ ꯃꯥꯁꯤ ꯅꯨꯄꯥ ꯀꯣꯏꯕ ꯃꯥꯜꯂꯦ ꯑꯃꯨꯛꯇ ꯊꯤꯒꯠꯄꯤꯒꯦꯔꯥ ꯑꯁ ꯑꯩ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯇꯧꯗ꯭ꯔꯦꯅꯦ ꯀꯩꯒꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩ ꯅꯍꯥꯟꯅꯦ ꯅꯨꯄꯤ ꯑꯃꯒꯤ ꯀꯟꯅ ꯊꯤꯒꯠꯂꯨꯕ ꯑꯗꯣ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯀꯣꯏꯗꯣꯔꯦ ꯑꯗꯨꯗꯒꯤ ꯑꯩ ꯃꯈꯥ ꯇꯥꯕ ꯇꯧꯗ꯭ꯔꯦ ꯏꯍꯦ ꯁꯨꯡꯌꯥꯃꯛ ꯌꯥꯔꯔꯣꯏ ꯑꯁ ꯐꯔꯛ ꯇꯥꯗꯣꯏ ꯃꯥꯜꯂꯦꯅꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯊꯝꯖꯔꯦ ꯅꯦꯇꯥ ꯆꯨꯔꯨꯞ ꯃꯆꯦ ꯉꯛꯇ ꯊꯛꯀꯦ ꯑꯩꯉꯣꯟꯗ ꯌꯥꯎꯗꯦ ꯁꯛꯂꯨꯕꯤꯗ ꯌꯥꯎꯕꯅꯦ ꯑꯁꯤꯁꯨ ꯇꯥꯅ ꯇꯥꯅ ꯄꯤꯔꯛꯇꯦ ꯍꯩꯃꯥ ꯁꯤ ꯂꯩꯁꯤ ꯎꯗ꯭ꯔꯕꯣ ꯁꯦ ꯏꯁ ꯃꯈꯦꯠꯇꯤ ꯑꯁ ꯆꯝꯖꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯌꯥꯖꯔꯦ ꯑꯩ ꯆꯝꯖꯔꯒꯦ ꯌꯥꯏꯍꯦ ꯀꯅꯥꯅꯣ ꯆꯨꯔꯨꯞꯀ ꯊꯛꯐꯝ ꯈꯪꯗꯦ ꯑꯦ ꯁꯤꯗꯤ ꯇꯣꯃꯥꯅꯤꯅ ꯃꯥꯅ ꯇꯧꯔꯛꯏ ꯃꯔꯝꯁꯦ ꯑꯩ ꯈꯪꯉꯕꯅꯦ ꯁꯨꯛꯄꯥꯏ ꯄꯥꯏꯔꯣꯏ ꯄꯥꯏꯔꯛꯇ꯭ꯔꯣ ꯄꯥꯏꯔꯛꯇꯦꯅꯦ ꯌꯥꯃꯨꯡ ꯇꯣꯃꯥꯜ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪ ꯊꯣꯠꯅ ꯉꯥꯛꯇꯅꯤꯀꯣ ꯑꯝꯇ ꯉꯥꯏꯈꯣꯗꯦ ꯌꯥꯃꯨꯡ ꯇꯣꯃꯥꯜ ꯁ꯭ꯀꯨꯜꯗ ꯐꯪꯉꯤ ꯀꯣꯔꯣꯅꯥ ꯂꯣꯏꯔꯦ ꯀꯥꯔꯣꯅ ꯀꯥꯔꯨꯔꯒ ꯑꯣꯖꯥꯒ ꯑꯩꯒ ꯈꯤꯇꯪ ꯂꯥꯛꯇꯅ ꯔꯣꯜ ꯈꯨꯝ ꯑꯃ ꯍꯜꯂꯛꯑꯦꯗꯅ ꯁꯤ ꯅꯪꯅ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯖꯜꯂꯦ ꯑꯩ ꯀꯩ ꯑꯣꯏꯌꯣ ꯍꯥꯏꯕꯅꯣ ꯅꯠꯇꯦꯗ ꯅꯪꯅ ꯁꯤꯀꯤꯗ ꯍꯥꯏꯖꯜꯂꯨꯏ ꯅꯠꯇ꯭ꯔꯕ ꯑꯩꯅ ꯅꯠꯇꯦ ꯃꯤ ꯌꯥꯃꯨꯡ ꯇꯣꯃꯥꯜ ꯃꯤ ꯄꯦꯅꯥꯎꯅ ꯍꯥꯏꯔꯨꯕꯅꯤ ꯑꯣ ꯄꯦꯅꯥꯎꯅ ꯅꯨꯡꯉꯥꯏꯅꯤꯗꯅ ꯃꯥꯁꯨ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯣꯕ ꯄꯤꯔꯣꯁꯦ ꯑꯩ ꯇꯧꯒꯦ ꯑꯁ ꯂꯥꯛꯈ꯭ꯔꯄꯣꯠꯅꯤ ꯃꯥꯏ ꯐꯣꯟꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯁꯥꯎꯅꯤꯡꯉꯛꯇꯅꯅꯦ ꯄꯨꯈ꯭ꯔꯤꯗ ꯆꯠꯂꯒꯅꯦ ꯐꯣꯟꯗꯣ ꯖꯨ ꯂꯥꯎ ꯊꯥꯗꯔꯨꯅꯤ ꯇꯧꯕꯤꯔꯅꯨ ꯄꯥꯏꯖꯔꯤ ꯐꯣꯟꯁꯦ ꯁꯤ ꯈꯛꯇꯪꯅꯦ ꯁꯤꯁꯨꯅꯦ ꯄꯥꯏꯗ꯭ꯔꯤ ꯈꯪꯉꯗꯤꯅꯦ ꯑꯗꯨꯝ ꯇꯧꯔꯗꯕꯅꯦ ꯃꯥꯅ ꯇꯧꯔꯛꯏ ꯃꯔꯝꯁꯦ ꯑꯩ ꯈꯪꯉꯕꯅꯦ ꯁꯨꯛꯄꯥꯏ ꯄꯥꯏꯔꯣꯏ ꯑꯗꯣ ꯁꯛꯂꯨꯕꯤ ꯁꯥꯖꯟꯗꯣ ꯑꯝꯇ ꯆꯥꯒꯦꯗꯅ ꯑꯁ ꯉꯝꯃꯔꯣꯏ ꯁꯥꯖꯟꯁꯨ ꯆꯨꯔꯨꯞꯁꯨ ꯃꯉꯣꯟꯗꯒꯤ ꯆꯥꯎ ꯑꯁ ꯅꯦꯇꯥ ꯍꯥꯎ ꯁꯥꯖꯟ ꯌꯥꯎꯋꯦ ꯃꯁꯤ ꯁꯤꯀꯤꯗ ꯁꯨꯛꯄꯥꯏ ꯄꯥꯏꯔꯛꯇꯦꯕꯁꯦ ꯇꯧꯒꯦ ꯌꯦꯡꯉꯨ ꯃꯥ ꯀꯩꯅꯣ ꯉꯁꯤ ꯇꯣꯃꯥꯟ ꯃꯤꯠꯌꯦꯡꯁꯦ ꯀꯩꯅꯣꯝ ꯇꯧꯏ ꯃꯤ ꯑꯣ ꯅꯪ ꯁꯣꯏꯗ꯭ꯔꯦꯗꯣ ꯃꯥꯒꯤ 110% ꯅꯪ ꯁꯣꯏꯅ ꯏꯕꯤꯈ꯭ꯔꯅꯤ ꯑꯗꯣ ꯂꯐꯣꯏ ꯅꯪ ꯑꯩ ꯍꯣꯔꯦꯟ ꯑꯝꯇ ꯀꯝꯕꯤꯌꯨꯀꯣ ꯆꯠꯂꯍꯦ ꯅꯪ ꯃꯤꯒꯤ ꯅꯨꯄꯤ ꯀꯣꯏꯕꯗꯣ ꯌꯥꯝ ꯌꯥꯎꯅꯤꯡꯃꯜꯂꯦ ꯅꯪ ꯑꯁ ꯁꯤ ꯇꯧꯅꯤꯁꯦ ꯍꯥꯟꯅ ꯈꯪꯉꯝꯅꯦ ꯌꯥꯔꯁꯦ ꯂꯥꯛꯑꯣ ꯑꯩ ꯈꯪꯗꯦ ꯂꯥꯛꯑꯦ ꯇꯨ ꯑꯣ ꯅꯪ ꯂꯥꯛꯑꯣ ꯅꯨꯡꯉꯥꯏꯅꯤꯕ ꯅꯪ ꯂꯥꯛꯑꯣ ꯅꯨꯡꯉꯥꯏꯅꯤꯕ ꯅꯪ ꯁꯣꯝ ꯂꯥꯛꯑꯣ ꯅꯪ ꯀꯥꯏ ꯃꯥ ꯆꯠꯂꯤꯁꯤꯕꯨ ꯀꯣꯝꯗ ꯅꯨꯃꯤ ꯃꯥꯅ ꯏꯔꯤꯁꯤꯕꯨ ꯁꯤꯕꯨ ꯍꯩꯃꯥ ꯀꯥꯏꯗꯅ ꯃꯥ ꯋꯥꯔꯤ ꯅꯨꯡꯁꯥ ꯁꯥꯟꯅꯁꯤ ꯌꯥꯝ ꯂꯥꯛꯑꯣ ꯁꯥꯏꯌꯦꯅ ꯇꯧꯕꯅꯦ ꯃꯔꯨꯝꯗ ꯀꯩꯅꯣꯕ ꯅꯕꯥꯅꯤꯅ ꯁꯣꯝ ꯅꯥꯀꯟ ꯀꯨꯝꯈ꯭ꯔꯤꯁꯤ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣꯅ ꯍꯥꯏꯔꯒ ꯅꯨꯡꯁꯥꯁꯦ ꯌꯥꯝ ꯁꯥꯏꯌꯦꯅ ꯃꯔꯨꯝ ꯁꯥꯟꯅꯁꯤ ꯇꯧꯕꯅꯦ ꯑꯣ ꯅꯨꯡꯁꯥ ꯁꯥꯏꯕ ꯎꯔꯨꯝꯁꯤꯗ ꯀꯩꯅꯣ ꯅꯪꯅ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁꯁꯤꯒ ꯂꯩꯊꯣꯛꯄꯒ ꯃꯥꯜꯂꯝꯅꯤ ꯅꯠꯇꯦꯀꯣ ꯁ꯭ꯀꯨꯜꯗꯒꯤꯅꯤ ꯂꯥꯛꯏꯁꯦ ꯀꯩꯅꯣ ꯇꯣꯃꯥꯟ ꯍꯥꯟꯅ ꯇꯥꯏꯞꯇ ꯑꯗꯨꯝ ꯍꯔꯥꯎ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ ꯉꯁꯤꯅ ꯇꯦꯟꯁꯟ ꯑꯝꯇ ꯂꯩꯔꯝꯃꯤꯁꯤꯅ ꯀꯩꯒꯤꯅꯣꯕ ꯇꯦꯟꯁꯟꯅꯤꯅꯦ ꯉꯁꯥꯏꯅ 110% ꯀꯥꯔꯝꯅꯤ ꯀꯃꯥꯏ ꯍꯔꯥꯎꯗꯣꯏꯅꯣ ꯀꯃꯥꯏ ꯅꯨꯡꯉꯥꯏꯗꯣꯏꯅꯣꯕ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯗꯣ ꯁꯤꯀꯤꯅ ꯀꯣꯏꯅꯤꯅ ꯇꯧ ꯂꯩꯔꯦ ꯁꯤꯗ ꯀꯃꯥꯏ ꯍꯔꯥꯎꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯇꯅ ꯃꯍꯥꯕꯂꯤ ꯖꯪꯒꯟ ꯂꯪꯖꯟꯅꯤꯀꯣ ꯉꯥꯏꯈꯣ ꯑꯩ ꯐꯣꯟ ꯇꯧꯒꯦ
ꯁꯠ ꯁꯠ ꯇꯧꯔꯣꯅꯦ ꯀꯅꯥꯅꯣ ꯐꯣꯟ ꯑꯃꯨꯛ ꯂꯥꯛꯏꯁꯤꯅ ꯑꯦ ꯁꯤꯗꯤ ꯄꯦꯅꯥꯎꯅꯤꯅꯦ ꯃꯥꯅ ꯇꯧꯔꯛꯏ ꯃꯇꯝꯁꯦ ꯑꯩ ꯈꯪꯉꯕꯅꯤ ꯃꯣꯏ ꯃꯁꯦꯜ ꯂꯣꯏ ꯄꯨꯜꯂꯝꯒꯅꯤ ꯃꯣꯏ ꯏꯟꯖꯜꯂ ꯇꯧꯔꯛꯏ ꯁꯥꯏꯔꯦꯟ ꯊꯝꯒꯦ ꯄꯥꯏꯔꯣꯏꯗ ꯄꯦꯅꯥꯎ ꯍꯥꯏꯁꯦ ꯌꯥꯁꯀꯨꯟꯗꯒꯤꯗꯣ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯅꯦ ꯁꯤꯀꯤ ꯄꯦꯅꯥꯎ ꯍꯥꯏꯁꯤ ꯃꯃꯥꯏꯒ ꯄꯤꯛꯇꯛ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯁꯤꯕꯗꯣ ꯅꯠꯇ꯭ꯔꯣ ꯈꯪꯗꯦꯗ ꯑꯩꯗꯤ ꯑꯗꯨ ꯑꯣꯏꯅ ꯀꯣꯏꯔꯁꯤꯔ ꯈꯪꯗꯦ ꯑꯩ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯅ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨꯅꯦ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯝ ꯀꯣꯏꯌꯨ ꯑꯩꯈꯣꯏꯅ ꯐꯨꯟ ꯁꯞꯄꯣꯔꯠ ꯇꯧꯒꯅꯤ ꯑꯌꯥ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯨꯛ ꯂꯥꯝꯖꯜꯂꯛ ꯅꯨꯄꯥ ꯑꯃꯨꯛ ꯀꯣꯏ ꯅꯨꯄꯤ ꯑꯃꯨꯛ ꯀꯣꯏ ꯑꯅꯤ ꯂꯣꯡꯗ ꯇꯧꯔꯛꯀꯅꯨꯅꯦ ꯑꯗꯨꯅꯦ ꯃꯁꯤ ꯁꯛꯂꯨꯕꯤ ꯍꯥꯏꯁꯤꯅꯦ ꯃꯁꯤ ꯆꯠꯇꯦ ꯚꯥꯏ ꯑꯁ ꯑꯗꯨꯒꯤ ꯗꯥꯏ ꯑꯩ ꯈꯪꯗꯦ 이베마 쑥바이 바라로이고 쑥바이 바라로이 나사이데 이코인 tꯧꯕ ꯌꯥꯕ ꯇꯧꯔꯝꯅꯦ ꯈꯪꯉꯕ ꯇꯣꯃꯥꯜ ꯑꯩꯁꯨ ꯅꯪꯒꯤ ꯐꯒꯗ꯭ꯔꯥꯅ ꯇꯧꯔꯨꯕꯅꯦ ꯁꯥꯎꯔꯅꯨꯁꯦ ꯑꯣ ꯑꯩꯒꯤ ꯌꯥꯝ ꯐꯔꯦ ꯃꯥꯡ ꯀꯣꯏꯒꯤꯗꯣꯔꯦ ꯌꯥꯔꯦꯗ ꯏꯀꯥꯏꯕ ꯄꯤꯔꯛꯑꯅꯨ ꯆꯠꯁꯤ ꯂꯥꯎ ꯁꯤꯡꯖꯃꯩ ꯆꯠꯂꯒꯅꯦ ꯊꯤꯔꯨꯔꯁꯤ ꯂꯥꯎ ꯀꯥꯏ ꯁꯤꯡꯖꯃꯩꯅꯣ ꯀꯋꯥꯗꯅꯦ ꯃꯥꯗꯤ ꯐꯔꯦꯁꯦ ꯇꯣꯛꯑꯁꯦ ꯁꯤꯡꯖꯃꯩ ꯑꯣꯏꯒꯦꯔꯥ ꯀꯛꯋꯥ ꯑꯣꯏꯒꯦꯔꯥ ꯑꯅꯤꯃꯛꯇꯨꯗꯅꯦ ꯆꯠꯂꯒ ꯄꯨꯂꯞ ꯊꯤꯔꯨꯔꯁꯦ ꯌꯥꯔꯦꯗꯅ ꯃꯦꯝ ꯑꯝꯇ ꯉꯥꯏꯈꯨꯑꯣ ꯑꯩ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁꯁꯨ ꯍꯣꯡꯕꯗ ꯌꯥꯒꯤꯔꯣꯏꯌꯦ ꯅꯪꯒꯤ ꯗ꯭ꯔꯦꯁꯇꯨꯗꯤ ꯑꯩꯒꯤꯗ ꯆꯪꯉꯒ ꯑꯗꯨꯝ ꯍꯣꯡꯉꯁꯤ ꯀꯩꯗꯧꯔꯒꯦ ꯂꯣ ꯌꯥꯜꯂꯣ ꯁꯤ ꯑꯣꯏꯔꯗꯤ ꯑꯩꯅ ꯆꯥꯔꯝꯃꯅꯤꯗ ꯑꯁ ꯁꯤꯀꯤꯅ ꯂꯣꯏꯅ ꯈꯣꯛꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯗꯥꯎꯒ ꯌꯥꯗꯦ ꯇꯧꯔꯤꯁꯦ ꯉꯁꯤꯗꯤ ꯁꯦꯟꯁ ꯑꯣꯏꯅ ꯂꯣꯏ ꯈꯣꯛꯑꯕꯅꯤꯅ ꯕꯥꯕꯤꯌꯨ ꯂꯩꯀꯥꯏꯗ ꯃꯥꯂꯨꯝ ꯆꯠ ꯌꯥꯔꯦꯍꯦ ꯑꯁ ꯁꯤꯀꯤ ꯅꯪꯁꯨ ꯌꯥꯏꯍꯦ ꯇꯣꯃꯥꯅ ꯀꯣꯏꯗꯧꯒꯤ ꯇꯧꯖꯕ ꯅꯨꯄꯤꯗꯨꯕꯨ ꯏꯁ ꯃꯥꯅꯒ ꯑꯃꯨꯛ ꯀꯣꯏꯗꯧꯒꯤ ꯇꯧꯔꯤ ꯑꯗꯨꯁꯨ ꯆꯦꯜꯂꯨꯔꯕꯤ ꯁꯛꯂꯨꯕꯤ ꯅꯪꯅ ꯈꯪꯗꯇꯣꯏꯅꯦ ꯅꯨꯄꯤꯗꯣ ꯆꯦꯜꯂꯝꯗ꯭ꯔꯦ ꯃꯥꯅ ꯈꯗꯛ ꯇꯧꯕ ꯑꯣꯏꯔꯝꯃꯦ ꯑꯦ ꯅꯪꯗꯤ ꯅꯨꯄꯤꯗꯨ ꯆꯦꯜꯂꯝꯗ꯭ꯔꯦꯕ ꯀꯃꯥꯏ ꯈꯪꯉꯤꯕ ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯋꯥꯔꯤꯗꯣ ꯍꯥꯏꯔꯣ ꯉꯍꯥꯟ ꯏꯕꯥꯅꯤ ꯆꯠꯂꯨꯕꯗꯣ ꯑꯝꯇ ꯂꯤꯁꯜꯂꯨ ꯃꯉꯣꯟꯗ ꯁꯦ ꯑꯩ ꯂꯤꯔꯒꯦ ꯇꯥꯔꯣꯁꯦ ꯋꯥꯔꯤꯁꯦ ꯇꯣꯃꯥꯟꯗꯁꯨ ꯕꯥꯕꯤꯗꯣ ꯑꯩꯅ ꯀꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯅꯦ ꯁꯤꯀꯤ ꯅꯪꯁꯨ ꯕꯦꯔꯥꯅꯤꯍꯦ ꯅꯪ ꯒꯥꯔꯤ ꯇꯥꯍꯧꯔꯒ ꯅꯪꯅ ꯃꯤ ꯅꯨꯄꯤ ꯀꯣꯏꯅꯤ ꯍꯥꯏꯁꯤꯕꯨ ꯍꯧꯖꯤꯛꯇꯤꯅꯦ ꯒꯥꯔꯤꯗꯨꯒꯤ ꯋꯥꯐꯝꯗꯣ ꯂꯣꯏꯈ꯭ꯔꯦ ꯅꯨꯄꯤꯗꯣ ꯅꯪ ꯎꯔ ꯈꯪꯅꯤ ꯃꯁꯛ ꯊꯤ ꯐꯖꯈ꯭ꯔꯖꯥꯠꯅꯤꯍꯦ ꯑꯥꯗ ꯅꯨꯄꯤ ꯑꯅꯤ ꯂꯥꯛꯏꯁꯦ ꯕꯕꯤ ꯍꯥꯏꯁꯤ ꯌꯥꯎꯕ꯭ꯔꯣ ꯀꯗꯥꯏꯅꯣ ꯑꯁꯤ ꯑꯅꯤꯁꯤꯗꯤ ꯅꯠꯇꯦ ꯂꯥꯎ ꯑꯩꯈꯣꯏꯗꯅꯦ ꯕꯕꯤ ꯃꯔꯝ ꯍꯪꯖꯤꯜꯂꯣ ꯑꯃꯨꯛꯇꯪ ꯉꯥꯏꯕꯤꯈꯣꯕ ꯀꯩꯅꯣ ꯈꯣꯟꯗꯥꯗꯤ ꯑꯗꯨꯅꯦ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯍꯥꯏꯔꯅꯨ ꯅꯣꯏ ꯍꯥꯏꯗꯣ ꯋꯥꯗꯣ ꯂꯣꯏ ꯈꯪꯉꯦ ꯏꯁ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯝꯇ ꯎꯕ ꯌꯥꯗꯦ ꯀꯣꯏꯒꯦ ꯍꯥꯏꯗꯧꯒꯤ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯁꯦ ꯆꯠꯊꯣꯛꯑꯁꯦ ꯀꯩꯅꯣ ꯁꯩ ꯅꯨꯄꯤꯁꯤꯕꯣ ꯑꯗꯨꯅꯦ ꯃꯤꯅ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯍꯥꯏꯔꯒ ꯂꯥꯎ ꯑꯩ ꯇꯧꯒꯦ ꯂꯥꯎ ꯑꯃꯨꯛꯇꯪ ꯉꯥꯏꯕꯤꯈꯣꯕ ꯍꯣ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯇꯧꯕꯅꯦ ꯁꯥꯎꯕꯤꯈꯤꯅꯨ ꯏꯁ ꯁꯥꯎꯕꯤꯈꯤꯅꯨ ꯀꯥꯏꯅ ꯅꯣꯏꯅ ꯍꯥꯏꯗꯣꯏꯗꯣ ꯏꯕꯥꯅꯤ ꯀꯣꯏꯒꯦ ꯍꯥꯏꯗꯣꯏ ꯅꯠꯇ꯭ꯔꯥ ꯅꯃꯥꯏꯗꯨꯗ ꯈꯨꯄꯥꯛ ꯆꯥꯔꯦ ꯈꯪꯉꯨ ꯃꯤꯁ ꯑꯅꯤꯕꯨꯗꯤ ꯁꯛ ꯐꯖꯩꯕꯨꯗꯤ ꯈꯪꯖꯩ ꯑꯗꯣ ꯅꯨꯡꯁꯤ ꯍꯥꯏꯒꯦ ꯇꯧꯕ ꯅꯠꯇꯦꯗ ꯑꯗꯨꯕꯨ ꯍꯥꯏꯔꯛꯇ꯭ꯔꯗꯤ ꯌꯥꯝ ꯐꯩ ꯀꯩꯅꯣꯅꯦ ꯁꯤ ꯊꯣꯡ ꯋꯥꯡꯃꯗꯩꯅꯦ ꯕꯕꯤꯗꯣ ꯈꯪꯕ꯭ꯔꯥ ꯍꯪꯒꯦ ꯇꯧꯕꯅꯦ ꯌꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯔꯛꯑꯅꯨ ꯑꯗꯨ ꯅꯨꯄꯤꯗꯣ ꯏꯕꯥꯅꯤ ꯃꯥꯡꯁꯦ ꯑꯃꯨꯛ ꯍꯟꯄꯜꯂꯛꯀꯅꯨ ꯏꯕꯥꯅꯤꯗ ꯀꯣꯏꯒꯦ ꯍꯥꯏꯔꯝꯃꯗꯤ ꯅꯕꯥꯅꯤ ꯐꯨꯔꯝꯗꯕ ꯐꯧ ꯌꯥꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯕꯕꯤꯒꯤ ꯋꯥ ꯄꯜꯂꯛꯑꯕꯅꯤꯅ ꯅꯕꯥꯅꯤ ꯐꯨꯗꯕ ꯇꯥꯔꯤꯌꯦ ꯑꯃꯨꯛꯇꯪ ꯉꯥꯏꯕꯤꯈꯣꯕ ꯑꯩꯈꯣꯏꯕꯨ ꯐꯨꯕꯤꯒꯅꯣ ꯀꯩꯗꯧꯕꯩ ꯐꯨꯔꯣꯏꯗꯣꯏꯕ ꯀꯩꯅꯣꯅꯦ ꯕꯕꯤꯅꯅꯦ ꯃꯥ ꯆꯦꯜꯂꯨꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯑꯝꯇ ꯈꯪꯖꯒꯦ ꯇꯧꯅꯤ ꯀꯔꯤ ꯍꯥꯏꯕ ꯕꯕꯤꯗꯣ ꯆꯦꯜꯂꯨꯔꯦ ꯍꯥꯏꯔꯛꯄ ꯑꯗꯣ ꯅꯣꯏꯗ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯑꯃꯨꯛꯇ ꯈꯪꯖꯒꯦ ꯇꯧꯕꯅꯦ ꯃꯗꯨ ꯅꯨꯄꯤꯗꯨꯒꯤ ꯍꯧꯅꯕꯤ ꯆꯦꯜꯂꯨꯔꯦ ꯍꯥꯏꯖꯟꯕꯗꯣ ꯇꯧꯔꯝꯃꯅꯤ ꯇꯧꯔꯝꯅꯤꯌꯦ ꯁꯣꯏꯗꯅ ꯑꯩ ꯍꯥꯏꯒꯦꯁꯦ ꯃꯗꯨ ꯅꯨꯄꯤꯗꯨꯅꯅꯦ ꯃꯥ ꯆꯦꯜꯂꯨꯔꯦ ꯍꯥꯏꯗꯣ ꯃꯆꯤꯟ ꯊꯤꯔꯤꯅꯤ ꯃꯥꯗꯤꯅꯦ ꯅꯨꯄꯥ ꯑꯝꯇꯅꯕꯨ ꯀꯣꯏꯒꯦ ꯍꯥꯏꯔꯕ ꯑꯩꯗꯤ ꯆꯦꯜꯂꯨꯔꯦ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯑꯁꯦꯡꯕ꯭ꯔꯣ ꯃꯥ ꯆꯦꯟꯗ꯭ꯔꯤꯕ ꯍꯥꯏꯁꯦ ꯆꯦꯟꯗ꯭ꯔꯤꯝꯅꯦ ꯑꯗꯣ ꯃꯗꯨ ꯅꯨꯄꯤꯗꯨꯒꯤ ꯃꯤꯡꯗꯣ ꯏꯕꯥꯅꯤ ꯃꯥꯡꯁꯦ ꯑꯃꯨꯛ ꯍꯟꯄꯜꯂꯛꯀꯅꯨ ꯇꯨꯒ ꯆꯨꯡꯉꯦ ꯍꯣꯏ ꯄꯜꯂꯔꯣꯏ ꯑꯣꯀꯦ ꯇꯥꯔꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯁ ꯅꯨꯄꯤꯗꯨ ꯆꯦꯜꯂꯝꯗ꯭ꯔꯕꯅꯤꯅ ꯁꯤꯀꯤ ꯅꯪꯗꯤ ꯗꯥꯎ ꯌꯥꯏꯍꯦ ꯑꯗꯨꯅꯅꯤꯅꯦ ꯉꯁꯥꯏꯗꯒꯤ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯖꯨꯋꯥ ꯁꯥꯟꯅꯩꯁꯦ ꯈꯣꯛꯁꯨ ꯈꯣꯏꯁꯤꯅꯤ ꯑꯗꯨ ꯁꯤꯀꯤ ꯕꯕꯤꯗꯣ ꯆꯦꯜꯂꯝꯗ꯭ꯔꯦꯅ ꯄꯥꯎ ꯇꯝꯃꯛꯄ ꯅꯨꯄꯤꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯩꯉꯣ ꯁꯛꯂꯨꯕꯤꯌꯥ ꯀꯥꯔꯟ ꯇꯥꯔꯛꯀꯅꯨꯗ ꯃꯁꯛ ꯎꯁꯨ ꯎꯗꯅ ꯅꯪ ꯐꯖꯩ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯅꯣꯏ ꯑꯅꯤꯅ ꯍꯧꯖꯤꯛ ꯋꯥꯔꯤ ꯂꯤꯂꯛꯄꯗꯨꯗ ꯅꯨꯄꯤꯗꯣ ꯃꯁꯛ ꯐꯖꯩꯌꯦꯁꯦ ꯈꯪꯉꯤꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯑꯁ ꯅꯣꯏꯁꯤꯡꯁꯤꯗꯤꯕ ꯍꯧꯖꯤꯛꯄꯨ ꯂꯥꯛꯇꯣꯏꯖꯥꯠꯂꯣ
ꯑꯦ ꯂꯥ ꯃꯥꯜꯂꯦꯍꯦ ꯇꯨ ꯑꯥꯗ ꯀꯥꯏꯅꯣ ꯑꯣꯏ ꯁꯣꯝꯗ ꯑꯦ ꯂꯥꯏꯔ ꯃꯌꯥꯝ ꯑꯣ ꯑꯦꯁ ꯂꯥꯏꯔ ꯑꯦꯁ ꯁꯤꯌꯥ ꯂꯥꯏꯔ ꯃꯌꯥꯝ ꯀꯥꯏꯅ ꯐꯦꯜ ꯑꯣꯏꯔ ꯆꯪꯈ꯭ꯔꯒ ꯃꯄꯥꯟ ꯂꯝꯗ ꯀꯩ ꯇꯝꯃꯤꯖꯥꯅꯣ ꯁꯤꯕꯣ ꯍꯥꯏ ꯚꯥꯏ ꯃꯥꯏ ꯐ꯭ꯔꯦꯟ ꯑꯦ ꯉꯥꯏꯈꯣ ꯈꯨꯠ ꯆꯥꯒ ꯊꯦꯡꯅꯔꯨꯏꯁꯦ ꯑꯝꯇ ꯑꯁ ꯀꯩꯅꯣ ꯚꯥꯏ ꯀꯣꯔꯣꯅꯥ ꯃꯇꯝꯁꯤꯗ ꯀꯩꯅꯣ ꯚꯥꯏ ꯑꯩꯉꯣꯟꯗ ꯂꯩꯅ ꯇꯤꯟꯅ ꯑꯝꯇ ꯂꯩꯇꯦ ꯚꯥꯏ ꯑꯩ ꯚꯦꯛꯁꯤꯟ ꯀꯥꯞꯄꯤ ꯚꯥꯏ ꯑꯩ ꯚꯦꯛꯁꯤꯟ ꯀꯥꯞꯄꯤ ꯚꯥꯏ ꯑꯣ ꯚꯥꯏ ꯁꯣꯏꯗ꯭ꯔꯕꯣ ꯁꯣꯏꯗ꯭ꯔꯦ ꯚꯥꯏ ꯑꯁꯦꯡꯕꯅꯤ ꯚꯥꯏ ꯑꯁꯦꯡꯕ ꯀꯩꯝ ꯅꯥꯗꯦ ꯀꯩꯝ ꯅꯥꯗꯦ ꯚꯥꯏ ꯑꯁ ꯆꯤꯡꯗꯤ ꯆꯤꯡꯅꯩ ꯅꯪꯅ ꯃꯅꯤꯄꯨꯔꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯕ ꯑꯩ ꯃꯅꯤꯄꯨꯔ ꯑꯗꯨꯝ ꯂꯩꯅꯤ ꯑꯩ ꯆꯪꯉꯔꯣꯏ ꯑꯩ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩ ꯀꯦꯇꯔꯤꯡ ꯐꯦꯛꯇꯔꯤ ꯑꯩ ꯂꯤꯡꯈꯠꯀꯦ ꯈꯜꯂꯕꯅꯤ ꯀꯩꯅꯣ ꯃꯅꯤꯄꯨꯔꯗ ꯐꯦꯜ ꯑꯣꯏꯔꯒ ꯃꯄꯥꯟ ꯂꯝꯗ ꯇꯝꯅꯤ ꯆꯪꯈ꯭ꯔꯒ ꯀꯦꯟꯗꯟ ꯇꯧꯅꯤꯕꯨ ꯀꯩꯅꯣ ꯑꯁ ꯃꯄꯥꯟ ꯂꯝꯗꯗꯤ ꯚꯥꯏ ꯊꯤ ꯆꯠꯅꯩꯍꯦ ꯀꯥꯟꯗꯤ ꯚꯥꯏ ꯆꯠꯅ ꯇꯧꯔꯁꯤ ꯚꯥꯏ ꯕꯦꯛꯁꯤ ꯚꯥꯏ ꯁꯤꯄꯔꯣꯁꯤ ꯚꯥꯏ ꯚꯥꯏ ꯅꯪ ꯅꯥꯗꯤ ꯅꯥꯗꯦꯀꯣ ꯑꯦ ꯑꯩ ꯅꯥꯗꯦ ꯚꯥꯏ ꯍꯣꯏ ꯍꯦ ꯄꯨꯟꯅ ꯍꯦꯛ ꯅꯥꯃꯤꯟꯅꯕ ꯑꯗꯨꯅꯤ ꯑꯥꯗ ꯈꯥꯕꯩ ꯀꯥꯔꯁꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯚꯥꯏ ꯂꯥꯛ ꯆꯥꯁꯤ ꯂꯥꯛ